Hingalandana pambigi mathau taba machinjak phanganbada mateng pangba ngamido isi masidi phogi wangak nati ingkolgi mana masing hawai kobi alu tilhu khoko pathabadane masina piba kana pasidi haidana kana di haidini sema akuppa barolgi dama lengsin birao Thogjal Agro Manipur Sagoban Mainoler Machin Impal Ways loinana manang nagpa retailer khuding magta su phangbigani Tek Maha Shakti Leijere Miam Gidamak BK Steel Agency Wangjing Kabakong Opposite Toltex Makong Haidiba Mufum Asida Yacht Cement AC Broki Chaksau Singsu Fangbigani Dukan Singi Oinasu Wholesale Su Tazari Hena Kupumarol Kangbining Basingna Ngasingasima Call Tobida U 87300922186 Amtanga Hana 87300922186 Karihumba dom ana laying bada sel yamna changbagi awaba mayoknaraba amadi ana laying bagi matangda khangningba information kaya fangdabagi awaba mayoknaraba Wabiraganu India Health Card F ki matengna ana laying bada paisa sangba hanthanba amadi ana laying baga mari leinaba information kaya line fangba yare India Health Card ki membership oiba mui singda piriba kanava singdi ahanbada hospital diagnostic center dental care optical store pharmacy medical equipment store physiotherapy home nursing care ambulance service na singbada India Health Card ki membership oiba mui singna 10 to 30% ki discount fangba yai ani subada ana laying khagnatna beauty salon hotel Sanatomia nang dia khoi de lairo hoi tamo da kainom da hangena lakpani kari lerege tamo covid ni aduni dani tawdana angang ahanse kadai da mahitam gadabano khangdri Thawal Okram Niyar Waikhomani Girls College ki hek manak adu de leiba University Course of Higher Education hairiba mafam asidane masa masana pamba subject sing tambagi khudong chaba punamak leiraban kari kudong chabano tamo mafam asida BA LLB Bachelor of Hospital Management Bachelor of Hotel Management Postgraduate amadi Undergraduate all stream gine khudong chaba su leiram tamo yamna farene adudi hana di mapalam da chalaga tamamani manipur da sigumba tampham lebese yamna fare makhoi gi khudong sabadi kari lei tamo khudong sabadi amna leire angang ama admission tawba matamda fee su installment ta thiba yai kari gumba laibak thidana accident tawraba institute asina lupa lakh ani ki insurance su pirine tamo adudi yamna faina se phone tawraga hange so huse hoi tamo ai number harake ko 700 700 55 55 86 86 58 58 9 aduga manane hoi tamo 9863 9863 26 26 032 032 0 tamo adudi ngasi magchalaga ayamuk tahang lukige maming do kawgunu University Course of Higher Education Thawal Okram near Waikhomani Girls College kawbi adreko hoi tamo Ai Bemal Tada. kaidore na sanungai tabra Ay, kaso tawdida. Hayun eh, kailauragi ba? Ako'y nasungan ba natin pangita na? hayo Tada, kumsisu ay gilaw pamdutin tahawre. Te, ano giyoy de? Mamani do so, ako'y nasayo, hay ba rolet, hidak to say na mabadi, kaso tawra mo itong ni Bema. Bema ai khoi gi dine madugi hidak tu sai badagi tin da badi lare dana phok phok se yam phagrap chani sigi hidak sigi kana basidi makhal yam ne yami ne phou gi lebak le haw da phou mangan bangam batin kup mai ama basu yauri bani ha madagi phabatin wa ya ama basu leiri bani phou ling khar matung natraga pamphel gi matung mitra nga da gi na kun manga phawai bunung da basi hidak se chai hau dorim ni Adudi tada, mana konchelaga mayon chikpi utum tin gay do loy na paradro. Baduga do loy paradaw ni Bema. Masigi hidak sigi magic me mi magic. Sige tinidak sidi tinsin batunatana mapambi basu masa potok handana potok hengana hanbang ambay hidak ni Rolex hay ba? mayon sikpi mana konsin bi utong tin ngaroy kabi marek angang bi waikup man bitin ingel laisu bi using samanam nambi amadi mahi supana sing batin sing dagi ngak tok pada kwai dagi farba amadi India gi lomi pop namana pamnariba Rolex har natraga lengoy kharga yansinar ge hekta saibi yaraba Rolex akupa marol gita mag Thogjal Agro Manipur Sagoban Maino Lerag Impal West Lengsin Biro natraga atongi manang nakpatil har hidak dikan singda irai lain pangbigani Cream
लौरक्ता हौबा उरिचाक फौमानबिना चिंबा मखल कयागी नापीसिंग मरु फंगना सिहनबा ngamba नापी हिदाक क्रीम 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 नापी नमना अहुमदगी मंगा फाव पानख्रबसु फौदी सोखंदना नापी सिंबु सिटना न मांगहनबा ngami काउबिरगनु उरिचाक फंगमनबिगी ख्वाइदगी फब नापी हिदाकनी क्रीम 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 फंगफम ओआइन ऑफ रोज वरागली थंगाल बाजार इम्फाल अमदी अतई लौ हिदाक योनफम सिंह बेपुल ग्रेनुल हार्मोन अहिंग जीव अमगी तोंगन तोंगन मथौ तौहनबदा संगद्रब याद्रब मसल अमदी पांबिदा हार्मोन वाटमदा मखल मखा कयागे असोइब ओयहली बेपुल ग्रेनुल फौगी संगद्रब याद्रब हार्मोन अमनी लौफम द बेपुल ग्रेनुल हापना फौगी अनोब मरा यान सेमगली लौफम द हापखिबा यूरिया डायमंड पोटास न सिंग बहार सिंग मपुंग फाना सुपकदहली चरोंग सांगबा मरु संगबा चरोंग मसिंग यामहंदुना फौथोक हेंगलहली अमुक्तंग सिजनबियु उरगा थजबिगनी बेपुल ग्रेनुल फंगफम ओएन प्रोज थंगाल बाजार इम्फाल अमदी अतई लौ हिदाक योनफम सिंग Admission Hangdukchari. The Iramdam Tutorials and Elite Coaching Center for Sainik, Navodaya and RIMC Entrance Exam. Thobal Okram, Thobal District, Manipur. Akanaraba Sainik, Navodaya Amadi RIMC Entrance Exam Kidamak Akanaba Coaching Center Amadi. Coaching Center asi takpi tambiba the experience lairaba Navodaya gi ex-students singna chalaijabani. Basic Foundation course ki kudung chaba lairaba. Small batch size to ensure effective learning. More than 100 weekly and monthly mock tests. Asonda Satra Satri Singidamak, Akanaba class Tokjari. Makal Kudumaki study materials ki kudum chaba lairaba mafamni. Practice questions with detailed solution. Loina nanupamasa dinupim sa singi tongan ba hostel ki kudum chaba thamjari. Mapamasi the takpi tampiri boza sing Tongam Pradeep Kumar, Wilson Laiksram. Ako pamarol ki dama call to view 60094 96242 Amadi 982 110201A. Admission Hangdukchari. The Iramdam Tutorials and Elite Coaching Center for Sainik, Navodaya and RIMC Entrance Exam Thobal Okram, Thobal District. YDC ki manama tumyen thopki thorom pangthokre. Thobal District ke Lamding Cherapur de laiba Youth Development Club na silaga. Club asina konba amadi Lamding apunba oina class 10 amasung 12 ta mithoi mihelaba mahiroi singna mana mathum piduna puning thogatpagi thoromama Lamding Cherapur awang lekai madapta pangthokre. YDC ki anirak suba mana mathum pibagi thoromaduda Khangabok Assembly Constituency Hanagi MLA Okram Landhoni na chief guest oina saruk yaraduna mahiroi singda lamchat sajat phajanaba amadi thaksi kasi leinanaba okta kaya pikhi. YDC ki President Thongram Joina Thoromadu pangthokpagi maram sing piroduna mahiroi singna mai palakpada puning thogatpa asi yamna maru iba amani. Ngasi mana phangliba mahiroi sing asi Kairo lekai amadi khulasi gi masak takpa ngamna honarakani haibagi thajaba thamli. Tungdi hena honaningbagi apamba poknaba mana sing pibani haiki. Mana pikhiba sing adudi class 10 gi CBSC gi lamding apunbagi ona khwaidagi mark wangna phangba mahiroi ahum. Chap manaba bosem gi su mahiroi ahum. Kosem ki su science stream da lamding apunbagi oina khwaidagi mark wangba mahiroi ahum. YDC ne konwa mafam singdagi CBSC gi class 10 amasung 12 ta mai paklaba mahiroi sing amasung Bosem amasung Kosem da YDC ne konwa mafam singdagi mai paklaba mahiroi singni. Mahiroi singna mana piba aduda sale oina amadi certificate ka loina na pikhi. Langston Biro Manipur Nursing Institute Tentha 10+2 pass Sauruba Satri Singi Damakta Oina 22-23 gi session da GNM Tambining Bisingna Manipur Nursing Institute Tentha Thobal District Manipur da Kudong Chaba Lejeri Sahi Kuding Apaba Satra Kya Putokuna Pandam Oriba Institute Asig Akangaba Sit Masing Karakhaktani Ahan Balakpada Kudong Chaba Pizeri Akupa Marol Gidama Manipur Nursing Institute Tentha Degi Khangbi Phom Phangphom Singh Manipur Nursing Institute Tentha Amadi Dr. Pratita Charitable Trust Khongjom Degi Lobi Akupa Marol Gidama 700-55-414-75 Loinana 9366-366-898 Amadi 961-2254-716 Ngasi Magtanabiu Unabiu Adomadongi 10+2 da pass Tauruba Satri Singidama Manipur Nursing Institute
ꯇꯦꯟꯊꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 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 ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯥꯝꯃꯔꯤꯒ ꯃꯔꯐꯨ ꯇꯔꯥꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯒꯤ ꯁꯥꯒꯠꯆꯕꯅꯤ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯁꯤꯡ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯉꯔꯥꯡꯒꯤ ꯃꯈꯥ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯦꯛ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒ ꯈꯟꯅ ꯆꯩꯅꯕ ꯃꯥꯅꯤ ꯌꯥꯝꯅ ꯃꯔꯩ ꯇꯧꯕ ꯑꯃꯈꯛ ꯌꯥꯎꯈꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯇꯧꯈꯤꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯀꯣꯜ ꯇꯧꯈꯤ ꯏꯆꯥꯅꯨꯄꯤꯗ ꯀꯣꯜ ꯇꯧꯕꯗ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕꯥꯟ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯑꯣꯠꯅꯩꯕ ꯌꯥꯝꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒ ꯌꯨꯝꯗ ꯊꯕꯛꯇꯤ ꯁꯨꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄ ꯃꯤꯒꯤ ꯄꯥꯈꯣꯟ ꯆꯠꯄ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯟꯁꯥꯡ ꯍꯩꯗꯣꯛꯄ ꯌꯥꯝꯅ ꯑꯣꯠꯅꯩꯕ ꯃꯆꯥ ꯅꯥꯗꯨꯅ ꯂꯩꯕꯗ ꯀꯔꯤꯃꯠꯇ ꯊꯋꯥ ꯁꯥꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯉꯥꯡꯉꯤ ꯍꯥꯏ ꯑꯗꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯄꯥꯅ ꯇꯥꯈꯤ ꯃꯄꯥꯅ ꯇꯥꯕꯗꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯣꯡꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯄꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯨꯏ ꯑꯩ ꯗꯦꯕꯥꯟ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯀꯩꯅꯣ ꯉꯥꯡ ꯁꯩ ꯈꯣꯠ ꯇꯧꯋꯦ ꯅꯪ ꯊꯕꯛꯇꯤ ꯀꯔꯤꯝ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯒꯨꯟꯗꯥ ꯇꯧꯕꯗꯤ ꯌꯥꯔꯣꯏꯅꯦ ꯀꯩꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯗꯒ ꯐꯨ ꯆꯩ ꯇꯧꯋꯦ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡꯗꯤ ꯑꯩ ꯃꯇꯥꯡ ꯉꯥꯎꯁꯟꯕꯤꯔꯒ ꯍꯦꯛꯇ ꯂꯥꯛꯄꯤꯔ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯄꯥꯕꯨꯡ ꯂꯩꯉꯩꯗꯨꯗ ꯏꯆꯥꯅꯨꯄꯤ ꯄꯨꯔ ꯆꯠꯄꯤꯈ꯭ꯔꯣ ꯀꯔꯤ ꯅꯪ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪ ꯀꯔꯤꯅꯦ ꯈꯟꯒꯦ ꯅꯪ ꯂꯧꯅꯤꯡꯉ ꯂꯧꯕ ꯈꯥꯏꯅꯅꯤꯡꯉ ꯈꯥꯏꯅꯕ ꯑꯗꯨ ꯌꯥꯔꯣꯏ ꯕꯤꯍꯥꯔꯤ ꯑꯩ ꯂꯩꯉꯩꯗ ꯀꯔꯤꯝ ꯌꯥꯔꯣꯏ ꯑꯩ ꯁꯅꯥ ꯂꯩꯄꯥꯛ ꯂꯝꯗꯝꯁꯤꯗ ꯄꯣꯛꯑꯁꯨ ꯑꯩꯒꯤ ꯃꯤꯡꯁꯤ ꯈꯪꯉꯦꯅ ꯏꯄꯥ ꯏꯄꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯕꯤꯍꯥꯔꯤ ꯍꯥꯏꯗꯅ ꯀꯧꯔꯤ ꯎꯆꯦꯠ ꯇꯧꯔꯣꯏꯗꯕ ꯇꯧꯅꯣ ꯆꯩ ꯆꯥꯊꯣꯛꯀꯦꯔꯣ ꯆꯩ ꯆꯥꯊꯣꯛꯀꯦꯔꯕ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯥꯛꯑꯒ ꯒꯨꯟꯗꯥ ꯑꯣꯏꯅ ꯇꯧꯁꯟꯕꯤꯔꯅꯤ ꯅꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯀꯦꯒ ꯆꯠꯄꯤꯔꯣ ꯒꯨꯟꯗꯥꯗꯤ ꯁꯤꯗꯩꯗ ꯇꯧꯁꯟꯕꯤꯔꯅꯨ ꯀꯔꯤ ꯅꯪ ꯎꯆꯦꯠ ꯊꯧꯑꯣꯏꯗꯕ ꯕꯤꯍꯥꯔꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯗꯤ ꯈꯨꯠ ꯊꯥꯕꯤꯔꯛꯀꯅꯨ ꯀꯩꯗꯧꯅꯣ ꯑꯩꯁꯨ ꯉꯥꯎꯔꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯃꯇꯨ ꯅꯥꯝ ꯇꯦꯛ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯥꯅꯨꯄꯤ ꯃꯃꯤꯠꯇꯤ ꯃꯄꯤ ꯇꯥꯜꯂꯕ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯣꯅꯤꯌꯥ ꯅꯪ ꯀꯩ ꯀꯞꯄꯤꯅꯣꯅꯦ ꯄꯥꯕꯨꯡ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯤꯔꯤꯅꯣ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯅꯤ ꯄꯥꯕꯨꯡ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯤꯔꯤꯅꯣ ꯁꯥꯇꯨꯕꯤ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ ꯅꯨꯃꯤꯠꯇꯩ ꯅꯨꯄꯤ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯤ ꯇꯥꯒꯅꯨꯅꯦ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯂꯝ ꯍꯦꯜꯂꯕ ꯏꯄꯥ ꯂꯩ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯕ ꯉꯥꯡꯕ ꯐꯨꯕ ꯆꯩꯕꯗ ꯗꯦꯕꯥꯟ ꯏꯆꯥꯅꯨꯄꯤꯗ ꯑꯩ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯈꯨꯠ ꯊꯥꯔꯒ ꯐꯨ ꯆꯩꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯄꯥꯎ ꯑꯃꯨꯛ ꯇꯥꯔꯗꯤ ꯅꯅꯝ ꯇꯛꯀꯗꯕꯅꯤ ꯅꯅꯝꯗꯣ ꯍꯥꯠꯇꯣꯛꯄꯤꯕ ꯉꯝꯃꯅꯤꯅꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯏꯆꯥꯒꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯟꯕ ꯌꯥꯔꯣꯏ ꯏꯆꯥꯒꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯍꯦꯛ ꯇꯥꯟꯕꯗ ꯅꯪ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯕꯤꯍꯥꯔꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯆꯠꯂꯒ ꯈꯟꯅꯈꯤꯕ ꯑꯃꯗꯤ ꯂꯩ ꯃꯗꯨꯅ ꯃꯥꯅ ꯂꯃꯟ ꯈꯨꯝꯂꯛꯄ ꯑꯣꯏꯔꯤꯖꯥꯠꯂ ꯑꯃ ꯑꯣꯏꯔꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯃꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯃꯥꯕꯨ ꯆꯠꯂꯒ ꯋꯥꯍꯪ ꯄꯥꯡꯕ ꯐꯒꯠꯂꯒ ꯑꯩꯈꯣꯏ ꯋꯥꯍꯪ ꯄꯥꯡꯕ ꯇꯧꯈꯤ ꯁꯟꯇꯣꯁ ꯅꯝꯕꯔ ꯂꯧꯁꯜꯂꯨ ꯐꯒꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯁꯤꯕ ꯃꯆꯥꯁꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯋꯥꯍꯪ ꯄꯥꯎꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯥꯔ ꯒꯃꯩ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯔꯣ ꯐꯒꯅꯤ ꯁꯥꯔ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯑꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯄꯥꯎꯅꯣ ꯇꯧꯔꯤꯁꯤꯕꯨ
नखोई पाबुंग नोई कापमीबा युंगवा ओक्तवा मयुमदा कईमु थबक सुनेजु खंगदवा इकोबो कईगदि मुनि हेंगनदि बागैगदि चाप माने हाइतारे सिदगा लागा ऐंगोंदा वारा वातेन ऐंगोंदा फूदना गाइजु तरमे अदु पुनमक्तो नंगना नंगी नपादा तमजनबा हाइजनबा पुनमक सिंगदो नंगी नपाना आइबु हु ओइना खलगा लागा से इमाइसिदा से खुपांग थारमीबा सीजनो नंग नपादा सिर कदो यानो ओइ नमिते नपीगा तार पामुई चटपेरो नपा सिरेगा चट नंग कईगुम चटकेना हाइतारदि अमोहना युमसिदा हलक्ता ता अमोहना युमसिदा हलक्ता कईनोना हाइदुबो कईनोबा आइगी पाबुंगनि आइगी पोकपने मागी मथोमंगम याउदनबो करीनोबो अदोरसो नंगी नपुरोइबो खनब्रा नंगी अपोकपना पानेन खनब्रा मागी मथोमंगम याउगे हाइतारदि युमसिदा अमोहना हलक्ता ताबो आई आजिनिको आइना इंद्रबा अफबोर ngarang nisandri ko ai ngarang nisandri haijini oh kono kono ko le kai police sam lai da kai mangi ho jana nang police ko bro kai no ai di kai ko di kai no jangalo ko salo yum salo no ko salo kari sir kari ai nangi namin bihari mani sir kakalo gaide kakalo sir करी अय गाड़ी दे काखलो ने सर करी मतंग सर नंगी नकुबो बिहारीबो नंगना हात पो ओइरमबे या हैबगी चिंगना बले करी मो हंग पहंग तो गदबन फू से गदबन नथि काखलो गाड़ी दे काखलो सर आइदी करीसु इकुबो को हात जदे आइमोद कनाना हालेना हाइजन बिरिनो आइदी करीगुम मत हात खोप अदुगुम अमत याउजबन नथि सुमिदा खरा थागा सुम ज्वार खर सानरगा सुम इसम समना लेजबन आइना ngoksanaba haibu adu bogdan aigumanaga mi hat pa khotpa ga didi askadai digino da sar ngasi digino mit kharani mamang dangi na kuboka nanga mafam asli khanak aduga nangi na kubok na sunonda purumki wapam asi sonia achumani ko sir adugumba thodopudi thokpa laiki hey sonia kaino nang haidubo na aiga nanga sungang na su police lapadi aiga misang khar leudana hey kari sir aiga misang de leyu gan aiga misang de lei badi kari nana kari aron torge nangna kari aron kari agenda torge nangna yum masida nangi nupi bu otuna lei haiba khole kang aduga yu khara thakjaba jwar khara sanajara leibani ga na khoigumse pang tinglaga ne इसिंग कापसलगा तप ताब मखै फु अदुगने नुंसादा पौर पौरगा खर कंग मखै थम अमुक इसिंग हेरगा फुबा थबक सुनिंगदबा नुपी अंगांग सिंग ओटपा इंसांग हाउद्रगा इमुंग द नैबा अदुगा युमदा लेरिबा नुपी अंगांग ओलगा नुंगाइबा नखोइसिदंग लुसिनबा याबगे अयाबा आइन एक अमा सेमगा नखोइबु लुसिनबा यारबदिने फनेयामदु लुसनगनि नखोइ सर हायिंगै सर कनिमदा तौजारोइ कया दनि उने मचन से कया दनि हौजि खक्ति ngangi bo wasida onthog afaba saribini hot laithokibada nangna tawgodorbu khangini kakalo nangonda wahang pangda ba kharle nangi nakubo ka khana chena khram matungda nangi nakubo pu hat kani haibase mi khara da hai haiba khoi pawtar ai ko informana pawtama bani aduga nangi nakubo ke sibagi pawta badasu nangna yamna nungai na noktun lei haibase mado khoi tarban aduga ayuk sida nang yu thakchal yum sang heba pawchu akoi phangabani sir adudi sum iko bongna phuram badu da sum yu ga ngaurga nisa khaibo karibo phuram maga chatki habadudi sum phajada bani na sir isung imanam sing mayam mang ai su kitang gunda hoi kari wai sum tawjabai wani aina kanai digi sir ko bo hat pangam doina sir ai adugu bo thonam ta leijabana chade sir ai gi bo yum da nupi angang khara sum nupi angang khara sum sonia nangi na pura bana nangi apok pi pabu nongmai na kap to na halam gane habasi nang thajab lebra
ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯊꯥꯖꯗꯦ ꯁꯔ ꯑꯉꯥꯡꯒꯤ ꯃꯁꯥ ꯁꯥꯒꯠꯄꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯂꯩꯔꯨꯒꯅꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯂꯧꯔꯨꯒꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯗꯒꯤ ꯅꯣꯡꯃꯩ ꯋꯥꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯗꯨꯃꯛꯇꯤ ꯊꯥꯖꯕꯗꯤ ꯂꯩꯇꯦ ꯍꯦ ꯁꯣꯅꯤꯌꯥ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩꯅꯣ ꯍꯥ ꯅꯪꯅ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗ ꯑꯩ ꯍꯤꯗꯥꯛ ꯂꯩ ꯉꯝꯕ꯭ꯔꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯂꯧꯔꯨꯗꯣꯏꯅꯣꯕ ꯅꯠꯇꯦ ꯑꯩꯅ ꯀꯅꯥꯗꯒꯤ ꯋꯥꯏꯗꯣꯏꯅꯣꯕ ꯅꯪꯅ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯊꯥꯏꯖꯜꯂꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯩꯉꯣꯟꯗ ꯆꯤꯡꯗꯅꯕ ꯍꯦ ꯅꯪ ꯄꯨꯂꯤꯁ ꯆꯠꯈꯤꯖꯅꯣꯕ ꯅꯪ ꯄꯨꯂꯤꯁ ꯆꯠꯈꯤꯖꯅꯣꯕ ꯅꯪ ꯄꯨꯂꯤꯁ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯀꯩꯗꯧꯗꯣꯏꯕ ꯄꯨꯂꯤꯁ ꯆꯠꯈ꯭ꯔ ꯀꯩꯗꯧꯗꯣꯏꯕ ꯀꯔꯤ ꯄꯨꯂꯤꯁ ꯆꯠꯈꯤꯖꯅꯣ ꯄꯨꯂꯤꯁ ꯆꯠꯈꯤꯕꯗ ꯅꯪ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯄꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯅꯤꯡꯊꯤꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯒꯦ ꯂꯥꯛꯏ ꯁꯔ ꯑꯩ ꯇꯧꯖꯔꯣꯏ ꯑꯩ ꯇꯧꯖꯔꯣꯏ ꯍꯥꯏꯕꯅꯤ ꯌꯥꯔꯣ ꯁ꯭ꯇꯦꯁꯟꯗ ꯂꯩꯒꯗꯕ ꯅꯈꯣꯏꯒꯨꯝꯕꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯐꯝ ꯂꯩ ꯅꯪꯕꯨ ꯅꯔꯨ ꯅꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯐꯨꯔꯒ ꯋꯥꯔꯛꯑꯒ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯅꯕ ꯑꯗꯨꯒ ꯅꯁꯥꯅ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯃꯗꯨ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯕꯣꯛꯀꯤ ꯃꯤꯁꯦꯁꯀꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯍꯥꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯄꯥꯡꯊꯣꯛꯏ ꯅꯪꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯀꯅꯥꯅꯕꯨ ꯇꯧꯔꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯊꯥꯗꯣꯛꯂꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯊꯤꯖꯅ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛꯇꯒꯤ ꯑꯩꯅ ꯇꯥꯔꯒ ꯂꯥꯛꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡꯁꯤ ꯆꯠꯊꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯄꯨꯝꯅꯃꯛ ꯃꯗꯣ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅ ꯄꯨꯟꯁꯤꯗ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯒꯗ꯭ꯔꯥ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯔꯕꯁꯨ ꯁꯨꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯗꯣ ꯑꯃꯒ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯦꯟꯅꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤꯁꯤꯗꯤ ꯅꯔꯜ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯃꯔꯣই ꯅꯔꯜ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯃꯔꯣꯏ ꯅꯈꯣꯏꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯇꯧꯔꯛꯀꯗꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯔ ꯀꯩꯗꯧꯕ ꯂꯥꯟꯖꯗꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯁꯣꯛꯂꯛꯄ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄ ꯃꯤꯌꯥꯝꯒꯤ ꯆꯨꯝꯅ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤꯗ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯅꯅꯕ ꯄꯤꯔꯛꯄ ꯍꯥꯏꯕꯗꯤ ꯅꯈꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀ꯭ꯔꯥꯏꯝꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕꯗꯣ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯀꯥꯈꯠꯂꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯁꯔ ꯑꯁꯦꯡꯕꯅꯤ ꯁꯔ ꯑꯩ ꯀꯔꯤꯝꯇ ꯏꯈꯨꯕꯣꯛꯀ ꯑꯩꯅ ꯍꯥꯠꯆꯕ ꯅꯠꯇꯦ ꯁꯔ ꯑꯩꯅ ꯍꯥꯠꯄ ꯑꯣꯏꯔꯗꯤ ꯅꯣꯡꯃꯩ ꯑꯩꯉꯣꯟꯗ ꯂꯩꯔꯣꯏꯗ꯭ꯔꯥ ꯁꯔ ꯅꯣꯡꯃꯩꯁꯨ ꯂꯩꯇꯦ ꯁꯔ ꯑꯩꯅ ꯏꯈꯨꯕꯣꯛ ꯍꯥꯠꯄ ꯅꯠꯇꯦ ꯁꯔ ꯅꯪꯅ ꯅꯈꯨꯕꯣꯛ ꯍꯥꯠꯀꯦꯔꯥ ꯍꯥꯠꯂꯣꯏꯔꯥ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯪꯗꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯕꯁꯨ ꯆꯦꯟꯅꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯅꯪꯒꯨꯝꯕ ꯑꯃꯣꯠꯄ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯪ ꯑꯃꯗꯤ ꯁꯦꯡꯗꯣꯛꯂꯝꯕ ꯇꯥꯔꯦ ꯀꯥꯈꯠꯂꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯍꯥꯏꯔꯒ ꯒꯥꯃꯩ ꯁꯔ ꯄꯨꯈꯠꯂꯣ ꯐꯒꯅꯤ ꯁꯔ ꯏꯇꯥꯎꯕꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯒꯤ ꯋꯥꯇꯤꯟ ꯑꯃ ꯂꯩꯌꯦ ꯑꯩꯒꯤ ꯋꯥꯇꯤꯟꯗꯨ ꯆꯥꯔꯒ ꯅꯪ ꯑꯗꯨꯝ ꯒ꯭ꯌꯥꯟꯊꯔꯛꯀꯅꯤꯗ ꯀꯔꯤꯅꯣ ꯏꯇꯥꯎꯕꯤ ꯑꯩꯗꯤ ꯋꯥꯇꯤꯟꯗꯤ ꯃꯥꯔꯤꯕꯗꯒꯤ ꯍꯦꯟꯅ ꯑꯩ ꯆꯥꯗꯦ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯋꯥꯇꯤꯟ ꯂꯩ ꯍꯥꯏꯁꯤꯕꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯇꯤꯟ ꯍꯧꯕꯝꯁꯨ ꯂꯩꯕ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯅꯪꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯥꯔꯤꯕꯗꯤ ꯋꯥꯇꯤꯟꯒ ꯃꯥꯔꯤꯕꯀꯣ ꯑꯁ ꯆꯨꯝꯃꯤꯅꯦ ꯋꯥꯇꯤꯟꯗ ꯀꯣꯗ꯭ꯔꯣꯛ ꯇꯧꯔꯒ ꯃꯥꯔꯤꯕ ꯃꯤꯁꯨ ꯂꯩꯒꯅꯤꯅꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯁꯥ ꯉꯥ ꯂꯩꯔꯒ ꯆꯥꯕꯗꯣ ꯑꯗꯨꯅ ꯀꯔꯤꯅೋ ꯌꯨ ꯃꯍꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯗꯤ ꯌꯥꯝꯅ ꯁꯥꯟꯅ ꯊꯛꯀꯅꯤꯗꯅ ꯋꯥꯇꯤꯟꯗꯤ ꯋꯥꯇꯤꯟ ꯃꯆꯩ ꯑꯃ ꯇꯧꯔꯒ ꯀꯔꯤꯅꯣ ꯑꯁꯄꯦꯛ 4-5ꯒ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯀꯣ ꯋꯥꯇꯤꯟ ꯍꯧꯕꯝ ꯂꯩ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯂꯥꯛꯀꯦ ꯁꯣꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯥꯛꯁꯦ ꯁꯔ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯂꯩꯖꯍꯧꯒꯦꯗ ꯁꯔ ꯑꯩ ꯆꯠꯁꯦ ꯀꯥꯈꯠꯂꯣ ꯍꯥꯏꯔꯒ ꯁꯣꯅꯤꯌా ꯀꯔꯤꯅꯣ ꯇꯧꯔꯒ ꯄꯩꯁా ꯈꯔ ꯇꯧꯔꯒ ꯀꯅꯥꯗꯅꯣ ꯏꯅꯦ ꯆꯥꯎꯕꯤꯗ ꯈꯔ ꯍꯪꯉꯒ ꯑꯩ ꯑꯝꯇ ꯂꯧꯊꯣꯛꯅꯕ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯩ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ ꯁꯔ ꯑꯩ ꯂꯧꯊꯣꯛꯅꯕ ꯅꯪ ꯂꯧꯊꯣꯛꯅꯕ ꯅꯪꯒꯤ ꯅꯨꯄꯤꯗ ꯄꯩꯁా ꯅꯨꯡꯁꯥ ꯇꯧꯔꯒ ꯀꯅꯥꯗ ꯄꯩꯁꯥ ꯄꯤꯕ ꯁꯔ ꯈꯣꯏꯗ ꯄꯩꯁా ꯈꯔ ꯄꯤꯔꯒꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯏꯗꯩ ꯁꯔ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯒ ꯊꯥꯗꯣꯛꯄ ꯌꯥꯏꯕ ꯁꯣꯔꯤ ꯁꯔ ꯃꯌꯥꯝ ꯁꯨꯝ ꯇꯧꯅꯩꯗꯨꯗ ꯁꯔ ꯅꯪ ꯆꯩ ꯌꯥꯝ ꯋꯥꯠꯂꯦ ꯍꯟꯗꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯒ ꯅꯪ ꯁꯦꯟꯇꯔꯗ ꯆꯍꯤ 2-3 ꯂꯩꯔ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕు ꯅꯤꯡꯊꯤꯖꯅ ꯃꯁꯛ ꯈꯪꯂ ꯃꯇꯨꯡꯗ ꯅꯪ ꯊꯥꯗꯣꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯋꯥꯍꯪ ꯄꯥꯎꯍꯪ ꯃꯇꯨꯡꯗ ꯅꯀꯨꯕꯣꯛ ꯍꯥꯠꯄꯗ ꯀꯔꯤꯒꯨꯝꯕ ꯆꯦꯟꯅꯔꯝꯂꯕ ꯁꯦꯜꯍꯜꯂꯒ ꯑꯗꯨꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯑꯩꯅ ꯍꯥꯠꯀꯅꯤ ꯁꯔ ꯑꯩꯗꯤ ꯌꯧꯖꯗꯕꯅꯦ ꯁꯔ ꯑꯁꯦꯡꯕꯅꯦ ꯁꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯌꯧꯖꯗꯕꯅꯦ ꯁꯔ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯏꯖꯟꯕꯤꯔꯛꯏꯅꯣ ꯁꯔ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯦꯕ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯦꯕ ꯀꯥꯈꯠꯂꯣ ꯀꯥꯔꯣꯅꯦ ꯆꯠꯂꯣꯅꯦ ꯅꯪꯕꯨ ꯆꯩ ꯆꯥꯔꯛꯑꯅꯤꯅꯦ ꯁꯨꯝ ꯀꯔꯤꯅꯣ ꯑꯥꯗ ꯑꯩꯅ ꯋꯥꯇꯤꯟ ꯆꯠꯁꯦ ꯍꯥꯏꯗ꯭ꯔꯣ
ꯀꯔꯤꯅꯣ ꯑꯥꯗ ꯋꯥꯇꯤꯟ ꯆꯥꯔꯒ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤ ꯑꯄꯪꯕꯁꯤꯗꯤ ꯂꯥꯛꯑꯣꯅꯦ ꯁꯣꯝꯗ ꯂꯥꯛꯑꯣꯅꯦ ꯍꯣꯔꯦꯟ ꯋꯥꯇꯤꯟ ꯄꯤꯖꯔꯒꯦ ꯑꯩꯒꯤ ꯋꯥꯇꯤꯟ ꯁꯨꯃꯥꯏꯅ ꯀꯣꯟꯕ ꯂꯩꯌꯦ ꯂꯥꯛꯑꯣꯅꯦ ꯁꯣꯅꯤꯌꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯈꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯒꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯤ ꯑꯩꯈꯣꯏ ꯋꯥꯔꯛ ꯋꯥꯇꯦꯡꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯔꯅ ꯄꯤꯔꯛꯄ ꯄꯥꯎ ꯈꯔꯗꯒꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯐꯥꯗ ꯌꯥꯗꯅ ꯐꯥꯔꯤꯅꯤ ꯑꯗꯨꯒ ꯃꯔꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯃꯍꯥꯛ ꯊꯝꯃꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯔꯛꯎ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯋꯥꯔꯧꯒꯅꯨ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯅꯅꯕꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯃꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯂꯥꯛ ꯑꯦꯅꯤꯋꯦ ꯊꯕꯛꯁꯤꯗ ꯃꯍꯥꯛ ꯌꯥꯎꯔꯝꯕ ꯌꯥꯎꯔꯝꯗꯕ ꯑꯃ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅ ꯈꯪꯒꯅꯤ ꯁꯔ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯖꯗꯦ ꯏꯄꯥ ꯂꯩꯇꯕꯒꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯌꯥꯎꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯕꯨ ꯊꯤꯡꯂꯝꯂꯤꯕꯅꯤ ꯁꯔ ꯃꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯁꯔꯅ ꯄꯨꯈ꯭ꯔꯤꯉꯩꯗ ꯏꯄꯥ ꯂꯩꯇꯕꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯏꯄꯥꯝꯗ ꯆꯠꯆꯔꯨꯒꯦ ꯁꯔ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯊꯣꯛ ꯂꯥꯜꯂꯝꯂꯕꯗꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕ ꯂꯩꯇꯦ ꯏꯃꯥ ꯍꯥꯏꯕ ꯂꯩꯇꯦ ꯏꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯟꯕꯨ ꯂꯥꯜꯂꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯑꯗꯨꯃꯛ ꯄꯤꯕꯤꯌꯨ ꯁꯣꯅꯤꯌꯥ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯣꯏ ꯃꯔꯥꯜ ꯂꯩꯕꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯒ ꯆꯩꯔꯥꯛꯁꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯤ ꯄꯥꯏꯕ ꯀꯔꯤꯃꯠꯇ ꯇꯧꯒꯅꯨ ꯃꯍꯥꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛ ꯆꯦꯟꯅꯕ꯭ꯔꯥ ꯆꯦꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯄꯥꯎꯍꯟꯈꯤ ꯐꯅꯤ ꯁꯔ ꯒꯥꯃꯩ ꯒꯥꯔꯤ ꯊꯧꯔꯣ ꯐꯅꯤ ꯁꯔ ꯄ꯭ꯔꯦꯝ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯄꯩꯁꯥꯗꯤ ꯂꯨꯛꯁꯜꯂꯨꯔꯦ ꯊꯕꯛ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯤꯔꯟ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯉꯥꯡꯅꯔꯣ ꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯣꯏꯅ ꯈꯟꯅꯕꯗꯨꯃꯗꯤ ꯑꯃꯅ ꯈꯟꯅꯔꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯄꯥꯕꯨꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯃꯍꯥꯛꯅ ꯆꯠꯊꯔꯝꯂꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯒꯤ ꯍꯥꯏꯔꯗꯤ ꯃꯍꯥꯛ ꯂꯩꯇꯕꯗ ꯏꯃꯨꯡ ꯑꯁꯤꯗ ꯑꯏꯪꯕ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯑꯦꯅꯤꯋꯦ ꯑꯩꯁꯨ ꯄꯩꯁꯥꯗꯣ ꯂꯧꯁꯜꯂꯨꯔꯕꯅꯤꯅ ꯃꯤꯒꯤ ꯊꯕꯛꯇꯨꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯊꯧ ꯃꯉꯝꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯀꯩꯅꯣ ꯏꯕꯥꯏꯗꯨ ꯐꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯅ ꯌꯥꯏ ꯉꯥꯡꯅꯩꯁꯤꯕꯨ ꯈꯪꯗꯦ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯆꯤꯡꯅꯩ ꯋꯥꯍꯪ ꯄꯥꯎꯍꯪꯅꯦꯅ ꯃꯉꯣꯟꯗ ꯐꯥꯏ ꯑꯗꯨꯕꯨ ꯆꯤꯡꯅꯔꯒ ꯏꯕꯥꯏ ꯐꯥꯕꯒꯤ ꯋꯥꯅꯤꯗ ꯑꯃ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯏꯕꯥꯏꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯁꯨ ꯅꯣꯡꯉꯥꯟꯗꯨꯝ ꯅꯨꯡꯗꯥꯡꯕ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯄꯥꯕꯨꯡꯒ ꯃꯥꯒ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯐꯔꯦꯁꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯄꯨꯝꯅꯃꯛ ꯀꯣꯛ ꯁꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯐꯔꯦꯗ ꯑꯗꯨꯕꯨ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨꯗꯤ ꯂꯩ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯀꯩ ꯅꯨꯃꯤꯠꯇ ꯆꯪꯁꯦ ꯍꯥꯏꯅꯣꯕ ꯑꯁ ꯑꯩꯗꯤ ꯆꯪꯅꯤꯡꯕꯗꯤ ꯑꯗꯨꯝ ꯆꯪꯅꯤꯡꯉꯕꯅꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯅꯤ ꯄꯩꯁꯥꯗꯣ ꯂꯧꯁꯜꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯦꯅꯦꯖꯔꯅ ꯐꯣꯟ ꯇꯧ ꯂꯩꯔꯝꯅꯤ ꯑꯗꯨ ꯅꯣꯏꯒꯤꯁꯤ ꯂꯣꯏꯔꯒ ꯆꯪ ꯇꯥꯔꯦꯗꯅ ꯄꯨꯟꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯎ ꯊꯧꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯁꯔ ꯀꯔꯤꯅꯣ ꯑꯩꯅ ꯋꯥꯍꯪ ꯄꯥꯎꯍꯪꯒ ꯇꯧꯕꯗꯨ ꯁꯔ ꯀꯔꯤꯁꯨ ꯃꯥꯗꯤ ꯊꯣꯛꯇ꯭ꯔꯦꯗ ꯁꯔ ꯒꯥꯃꯩ ꯀꯦꯁ ꯑꯁꯤꯅ ꯃꯍꯥꯛ ꯆꯦꯟꯅꯔꯝꯃꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯤꯟ ꯌꯥꯎꯕꯗꯒꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯅ ꯃꯤꯅ ꯇꯥꯟꯅꯕꯗꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛꯃꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯗꯦꯕꯥꯟꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯔ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯔꯤ ꯌꯨ ꯉꯥꯎꯕꯅ ꯇꯧꯁꯟꯅꯕ ꯑꯣꯏꯔꯤꯖꯥꯠꯂ ꯁꯔ ꯅꯣꯡꯃꯩꯒ ꯄꯥꯏꯕ ꯃꯤꯗꯤ ꯃꯥꯟꯗꯦꯗ ꯁꯔ ꯒꯥꯃꯩ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯃꯆꯥ ꯅꯥꯕꯒꯤ ꯒꯨꯂꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯂꯩꯔꯨꯅꯤ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯑꯗꯨ ꯀꯅꯥꯗꯒꯤ ꯋꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔꯁꯤꯡ ꯊꯥꯗꯣꯛꯂꯤ ꯃꯗꯨꯗꯤ ꯗꯦꯕꯥꯅ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤ ꯀꯅꯥꯒ ꯂꯣꯏꯅ ꯇꯤꯟꯅꯩ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯍꯥꯛꯇꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯎꯕ ꯅꯠꯇꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯄꯥꯈꯣꯟ ꯆꯠꯄ ꯑꯗꯨꯒ
ꯃꯈꯣꯏꯒꯤ ꯊꯛꯅ ꯆꯥꯅꯕ ꯂꯩꯔꯨꯅꯕꯗ ꯃꯍꯥꯛ ꯌꯥꯎꯕꯩ ꯋꯥꯅꯤ ꯃꯗꯨꯅ ꯆꯥꯁꯟ ꯊꯛꯆꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯌꯥꯝꯕ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯑꯒꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯅꯩꯕ ꯑꯁ ꯁꯔ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯁꯔ ꯒꯥꯃꯩ ꯑꯩꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯇꯥꯟꯅꯔꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 9-10 ꯃꯗꯨꯗ ꯐꯧ ꯌꯥꯗ꯭ꯔꯒꯅ ꯆꯍꯤ 1-2 ꯑꯣꯏꯔꯁꯨ ꯂꯩꯔꯁꯅꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯀꯣꯛ ꯁꯥꯕ ꯐꯔꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯒꯅꯤ ꯃꯗꯨꯗ ꯑꯍꯩꯕ ꯑꯃ ꯌꯥꯎꯔꯕꯗꯤ ꯃꯥꯅ ꯊꯣꯔꯛꯑ ꯃꯇꯨꯡꯗ ꯃꯗꯣ ꯃꯌꯨꯝꯗ ꯃꯗꯨꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯒ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕꯗꯨꯅꯤ ꯑꯁ ꯁꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯃꯤꯍꯥꯠ ꯑꯁꯤꯒꯗꯤ ꯃꯥꯒꯗꯤ ꯀꯔꯤꯃꯠꯇ ꯆꯦꯟꯅꯗꯕ ꯃꯥꯜꯂꯦ ꯁꯔ ꯑꯩꯅ ꯋꯥꯇꯤꯟ ꯆꯥꯒꯦꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒ ꯁꯔ ꯃꯥꯗꯤ ꯑꯁꯦꯡꯕꯒꯤ ꯋꯥꯇꯤꯟ ꯆꯥꯒꯦ ꯍꯥꯏꯔꯦ ꯁꯔ ꯑꯩꯅ ꯑꯩꯒꯤ ꯂꯤꯒꯤ ꯆꯩ ꯁꯨꯃꯥꯏꯅ ꯀꯣꯟꯕꯗꯣ ꯄꯨꯊꯣꯔꯛꯄꯗꯨ ꯁꯔ ꯑꯩꯅ ꯋꯥꯇꯤꯟ ꯆꯥꯎ ꯍꯥꯏꯅ ꯐꯨꯕꯗꯣ ꯃꯥꯅ ꯑꯁ ꯑꯣꯏ ꯃꯥ ꯁꯤꯔꯦ ꯃꯥꯅ ꯇꯧꯕꯗꯨ ꯁꯔ ꯌꯨ ꯉꯥꯎꯕ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯁꯔ ꯐꯨꯔꯒꯗꯤ ꯐꯕ ꯅꯠꯇꯦꯗ ꯁꯔ ꯑꯆꯨꯝꯕꯅꯤ ꯒꯥꯃꯩ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯃꯒ ꯃꯈꯣꯏꯕꯨ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯒ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯂꯒ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯝꯗꯣꯛꯂꯒ ꯁꯥꯖꯦꯟ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯖꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯒꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯏꯁꯤ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛ ꯁꯦꯟꯇꯔꯗ ꯊꯝꯈꯤꯅꯕ ꯇꯧꯁꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯦꯁ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯅ ꯀꯔꯤꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯐꯒꯅꯤ ꯁꯔ ꯁꯟꯇꯣꯁ ꯀꯧꯔꯣ ꯐꯅꯤ ꯁꯔ ꯔꯥꯖꯦꯟ ꯁꯔ ꯁꯟꯇꯣꯁ ꯂꯥꯛꯈ꯭ꯔꯕ ꯁꯔ ꯂꯩꯈ꯭ꯔꯕꯅꯤ ꯁꯔ ꯉꯔꯥꯡꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯅꯉꯣꯟꯗ ꯄꯤꯔꯝꯕ꯭ꯔꯥ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯅꯣꯡꯃꯩꯁꯤ ꯄꯣꯏꯟ ꯕ꯭ꯂꯦꯡ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯛꯅ ꯀꯥꯞꯄ ꯅꯣꯡꯃꯩ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯣꯡꯃꯩ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯤ ꯃꯦꯠ ꯂꯣꯀꯦꯜ ꯒꯟ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩꯁꯤ ꯂꯥꯏꯁꯦꯟꯁ ꯒꯟꯅꯗꯤ ꯅꯠꯇ꯭ꯔꯦ ꯕꯤꯍꯥꯔꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯌꯨ ꯉꯥꯎꯔꯒ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯔꯤ ꯂꯃꯟ ꯁꯤꯡꯕ ꯃꯉꯣꯟꯗ ꯔꯤꯚꯦꯟꯁ ꯇꯧꯔꯛꯀꯗꯣꯏꯁꯤ ꯀꯅꯥ ꯈꯟꯕꯗ ꯃꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯗꯨꯁꯨ ꯅꯣꯡꯃꯩꯃꯛꯅ ꯀꯥꯞꯂꯒ ꯂꯃꯟ ꯈꯨꯝꯂꯝꯕ ꯃꯥꯅ ꯀꯔꯤ ꯑꯃꯥꯡꯕ ꯇꯧꯒꯗꯧꯔꯤꯕ ꯁꯦꯜ ꯄꯨꯔꯨꯔꯦ ꯁꯦꯜ ꯂꯧꯊꯣꯛꯎꯔꯦ ꯌꯨ ꯊꯛꯎꯔꯦ ꯌꯨ ꯁꯣꯠꯂꯨꯔꯦ ꯌꯨ ꯊꯛꯐꯝꯗ ꯈꯟꯅꯔꯦ ꯃꯗꯨꯃꯛꯅ ꯐꯨꯅ ꯆꯩꯅꯕ ꯅꯠꯇꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯃꯔꯝꯁꯤ ꯏꯁꯥ ꯆꯥꯗꯦ ꯁꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯟꯇꯣꯁ ꯁꯤꯒꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯝꯕꯔ ꯉꯥꯛꯇꯅꯤ ꯁꯤ ꯂꯣꯏꯅ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯣ ꯑꯗꯨꯒ ꯑꯃꯅ CDR ꯔꯦꯀꯣꯔꯗ ꯂꯣꯏꯅ ꯆꯤꯡꯊꯣꯛ ꯁꯤꯅ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯗꯦꯕꯥꯟꯒꯤ ꯅꯝꯕꯔꯅꯤ ꯃꯍꯥꯛꯁꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯦꯁꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯃꯗꯨꯒꯤ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯍꯥꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯊꯝꯒꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯅꯤꯌꯥ ꯃꯍꯥꯛ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯣꯅꯤꯌꯥꯁꯤ ꯗꯦꯕꯥꯟ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯑꯃꯗꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯑꯗꯨꯒ ꯃꯤꯍꯥꯔ ꯑꯁꯤꯗ ꯁꯣꯅꯤꯌꯥꯒꯤ ꯈꯨꯠ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯔ ꯁꯣꯅꯤꯌꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯔ ꯁꯟꯇꯣꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤ ꯁꯣꯅꯤꯌꯥꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯇꯥꯔꯕ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯦꯕꯥꯟꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯨꯔꯝꯕꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯕꯥꯟꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯣꯅꯤꯌꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯒ ꯇꯥꯟꯅꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯕ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤꯗꯅ ꯐꯅꯤ ꯁꯔ ꯑꯦꯅꯤꯋꯦ ꯑꯗꯨꯒ ꯆꯣꯡꯒꯤ ꯏꯃꯨꯡꯗ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯃꯥꯙꯕꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯑꯣꯟꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯥꯙꯕꯤ ꯈꯛꯇꯅꯤ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯥꯙꯕꯤꯅ ꯀꯦꯁ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯗꯦꯕꯥꯟꯕꯨ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯗꯦꯕꯥꯟꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯗꯦꯕꯥꯟ ꯑꯃꯗꯤ ꯃꯥꯙꯕꯤ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯅꯗ꯭ꯔꯤꯕ ꯁꯔ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯗ ꯗꯦꯕꯥꯟꯅ ꯌꯥꯝꯅ ꯑꯣꯠꯄꯗꯨꯗ ꯍꯦꯛꯇ ꯃꯃꯥꯅ ꯍꯥꯏꯖꯜꯂꯤꯖꯠꯂ ꯁꯔ ꯃꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕ ꯀꯦꯁ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯃꯛꯄු ꯍꯦꯛꯇ ꯆꯤꯡꯅꯩ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯅꯨꯄꯥꯁꯤ ꯃꯥꯟꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯁꯤ ꯆꯤꯡꯊꯣꯛꯀꯥꯟꯗ ꯂꯣꯏꯅ ꯈꯪꯒꯗꯣꯏ
aduna ayamba number sing ai sida pirisi machi athu matamda makoi gi location aduga makoi kana kana ga pau phone case asigi matungda kana kana ga wari amuk sane wari sana bada minute kya pung kya wari sane aduga sanari ba missing do kana kana madu khangna phonas pani sir ai yam thona puthon hona jagi madu khara thuro case asigi langla langjin kari gum amata leitri bani na madu na khoi gi khulai ge dori hauji ai khoi madhavi gi yumda salaga kari gi damakta ma ki macha no pilo no pa de ban bo case asida singnari bano haibo wafam do amuka na thongdo gangs matam khara gi mamangda devan amadi mahaki mapure baga launa ki ba khana ki ba lei haiduna sonia gi no pa devan bo case asida mahana pansilang liban madu kari gi pansilang liban haibo so khangnan monas maraga se na ha ke cdr recordni pani sir yam thona puthon hono jagi sir okay makhata ba investigation sachila karino ne police na ma bo hoji phoba haraga thamkhraga thabaka sida ma bu chene natraga chenadi akoi de kari mata haidrisne kari gino ne ima ma di kari gi chenaram doino ma di yu ngauduna dum leraga police na ma bu phaduna pukhibaduna ai mafam sida lakpa ngami ben police na ma bu pharam drabadi ai mafam sida lakpa su ngamamoyi ma adugai ma manani haidana police ta kanana taksilak pano haibu su kangti ma pani am patra basu ma mana pabungu nung maina kapto na hat kadran hai adu di haibu ngamana tene na pabunga ma ga kana kiba sene kiba lei di nangi hak tak ta karino na pabung na khara phurui kholui na tobudu da kanana khangni ma di jor sana bo adigi sel paiba mi myama nungui license paiba mi ga su tina ba khona ba ma di soidini yarongan na pabung da mana lamon kuma po ram labadi kari oram ngani adubati ma nahan gi thogdok adugi matung dagi pabung mo mana hatkani na yamna tana hai ainu yu ngawbagi pangang ngangli ne hena khanba adubui ma mana kadai digi nongmai no thangna yalami aduga makhori metana halami hai borabadi aibu thajiki mana phane am phatrabasu kadai digi pabung da nongmai lorga mana kadai digi kap ka doino ba hey police na yamna kana thigali ban ai nangi da mangte yamna wai ne be ma mana sumaina thabak sida mana to boiram labadi nang amu kari oigani ha nang amu kari oigani nangi na sagi awaba phawba da mana saru gyati aduka asuk yamna phattaba sibo kari nakhoi gi pabung do masi aina sahi ke yano aina khangakli basi am nakhoi pikling adigi aina khangduna laklabat amaroda ma bu kanana haliba ma sikibadi aidi thoina bu nungai taba paudre ma haktaki hingo no pa premsu yum masi dhalai pam khangdraban ko chen duna amadamu pikling adigi wajarak paduna haujik phawbada ke yada wajai hingo nang su pingai nang ino pa no pasina pingai dane numidang wairam nong na mang silak yum masi dhalai pam amata leitaba nong na machi amada mu yusalai machi amadu yusalai topom khangdadana nangi no pa no pasi posal nang bu khudang da samduna ina numidang wairam da ina kaithel da thorok ipam yoba gari matang leirabadi haiduna ina cheptha yengduna lek na nung sisu so le kamai do dino boboy da satira ba tawsibo sakrase yumne na lepham so leiti nung yu bano horen chak thong bo share na pa duni yu ngor ga chaki horen hanjala ko da su yu ngor ga hanjala kan tumpham chapom khangdana ne na khoi ani no hore lege da bado ima yeng bangam nung ni ne na bo khoi de le ro silos ima yam na ki je ima nung yam na khai se to pa no pa si di tong kre kana no ade gi sha ta da nan jo ni ne ta da karino kai do ge ne hey cho le ne bo karino no bo kari hai ge ta da yumlom da sang bi ra da bra yumlom da sang da di kadai de sang ni nong ne na tawris da ni so ma ta phang gre ai bo ngasi di paisa su phang de
ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯇꯥꯗ ꯌꯨꯝꯗ ꯆꯪꯒꯗꯕ ꯑꯣꯏꯔꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯑꯩꯒ ꯑꯃꯨꯛꯇ ꯌꯥꯎꯖꯒꯦ ꯍꯥ ꯀꯩꯅꯣꯅꯦ ꯅꯪ ꯅꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯣ ꯕꯤꯍꯥꯔꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯍꯥ ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯏ ꯕꯤꯍꯥꯔꯤꯗꯤ ꯌꯣꯡ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤꯅꯦ ꯇꯥꯗ ꯌꯣꯡ ꯉꯥꯎꯗꯅꯁꯨ ꯂꯩꯍꯧꯔꯦ ꯌꯨꯝꯗ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤꯅꯦ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯏꯁꯤꯡ ꯊꯨꯝꯗꯕ ꯂꯩꯍꯧꯗ꯭ꯔꯦ ꯃꯊꯛꯇꯒꯤ ꯌꯨꯊꯔꯛꯄꯅꯦ ꯃꯇꯥꯏꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯇꯥꯗ ꯑꯩꯈꯣꯏ ꯏꯄꯥꯝꯕꯧꯗ ꯑꯝꯇ ꯌꯥꯎꯖꯒꯦ ꯑꯁ ꯅꯪꯅ ꯏꯄꯥꯝꯕꯧ ꯌꯥꯎꯒꯦ ꯍꯥꯏꯗꯨꯕꯨ ꯚꯔꯥꯗꯤ ꯂꯩꯔꯕꯣ ꯅꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅꯗꯤ 3 × 3 = 19 ꯂꯨꯄꯥ 19ꯗꯤ ꯂꯧꯗꯕ ꯌꯥꯔꯣꯏꯌꯦ ꯇꯥꯗ ꯂꯨꯄꯥ 12ꯗꯤ ꯌꯥꯎꯗꯤꯌꯦ ꯑꯩꯉꯣꯟꯗ 5 ꯆꯞꯄꯤ ꯈꯛꯇꯤ ꯌꯥꯎꯔꯤ ꯇꯥꯗ ꯑꯩ ꯀꯣꯟꯅ ꯍꯌꯦꯡ ꯏꯄꯥꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯅꯦ ꯇꯥꯗ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯑꯩ ꯑꯃꯨꯛ ꯄꯤꯖꯔꯒꯦ ꯑꯁ ꯚꯔꯥꯁꯨ ꯑꯃꯨꯛ ꯁꯣꯠꯇꯣꯔꯤꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯂꯝꯕꯤꯁꯨ ꯁꯥꯡꯉꯤ ꯅꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯄꯨꯔꯒ ꯂꯝꯕꯤꯅꯦꯅ ꯀꯣꯏꯂꯥ ꯊꯥꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯆꯠꯇꯣꯔꯤꯁꯦ ꯑꯁ ꯐꯔꯦꯁꯦ ꯀꯥꯈꯠꯂꯁꯦ ꯄꯩꯁꯥꯅ ꯄꯩꯁꯥ ꯇꯥꯗꯕꯅꯦ ꯀꯔꯦ ꯂꯨꯄꯥ 5 ꯌꯧꯋꯦꯗ ꯍꯥꯟꯅ ꯄꯤꯔꯣ ꯍꯣꯔꯦꯟ ꯇꯥꯍꯧꯔꯦꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯁꯦ ꯇꯥꯗ ꯁꯤꯗ ꯂꯩꯔꯤ ꯀꯥꯈꯠꯂꯣ ꯑꯁ ꯑꯉꯥꯡ ꯑꯃꯗꯨꯗꯤ ꯇꯨꯝꯕ ꯃꯥꯜꯂꯦꯅꯦ ꯑꯁ ꯅꯣꯏꯕꯨ ꯁꯥꯇꯤꯟ ꯑꯃ ꯀꯔꯤ ꯑꯃ ꯇꯨꯞꯄꯁꯨ ꯅꯠꯇꯦ ꯁꯦ ꯑꯩꯒꯤ ꯔꯤꯛꯁꯣꯒꯤ ꯁꯤꯁꯤꯅꯅꯦ ꯁꯤꯗ ꯅꯣꯏ ꯈꯔ ꯅꯣꯡꯗꯣ ꯊꯨꯞꯄꯣ ꯑꯩ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯄꯨꯄꯨ ꯑꯩꯁꯨ ꯆꯣꯠꯂꯦ ꯁꯦ ꯐꯝ ꯅꯃꯥꯒ ꯐꯝꯃꯨꯀꯣ ꯑꯩꯒꯤ ꯁꯤꯗꯩꯗ ꯀꯦꯟꯗꯟ ꯃꯇꯦꯛ ꯑꯃ ꯆꯨꯔꯒ ꯊꯧꯒꯗꯕꯁꯤꯁꯨ ꯑꯁ ꯀꯦꯟꯗꯟꯁꯤꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯁꯤ ꯌꯥꯔꯅꯤꯁꯦ ꯁꯤꯅ ꯔꯤꯛꯁꯣꯒꯤ ꯃꯃꯥꯡꯁꯤꯗ ꯇꯧꯔꯒ ꯁꯤꯅ ꯃꯉꯥꯜ ꯑꯣꯏꯔ ꯊꯧꯒꯗꯧꯔꯤꯅꯤ ꯑꯁ ꯅꯨꯡꯁꯤꯠꯁꯤꯒ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯨꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣꯁꯦ ꯉꯁꯥꯏꯗꯤ ꯈꯔ ꯍꯥꯡꯉꯒ ꯑꯃꯨꯛ ꯆꯨꯔꯒꯦꯁꯦ ꯂꯥꯛꯑꯣ ꯊꯧꯔꯒꯦꯀꯣ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯥꯙꯕꯤ ꯅꯨꯄꯥꯅꯦꯅ ꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯅꯈꯣꯏ ꯅꯨꯄꯥꯁꯤꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯗꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯗꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯅ ꯌꯨ ꯊꯛꯆꯟꯗꯅ ꯂꯩ ꯅꯪꯅ ꯅꯨꯄꯥ ꯈꯜꯂꯤꯅꯦꯅ ꯑꯐꯕ ꯑꯃꯁꯨ ꯈꯟꯒꯦꯗꯦꯗꯣ ꯅꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯏꯔꯥꯕꯣꯠꯇꯨꯅ ꯅꯪꯕꯨ ꯀꯣꯏꯒꯦꯅ ꯍꯥꯏꯌꯦꯗꯥꯏ ꯏꯔꯥꯕꯣꯠꯇ ꯀꯩꯅꯣ ꯀꯣꯛ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯧꯕ ꯀꯗꯥꯏꯗꯒꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯦꯅ ꯈꯜꯂꯨꯔꯒ ꯌꯨ ꯊꯛꯄꯗ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯂꯦꯗꯅ ꯇꯥꯗ ꯏꯔꯥꯏꯕꯛꯀꯤ ꯍꯥꯏꯕꯗꯨꯅꯤ ꯇꯥꯗ ꯅꯣꯡꯁꯤꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦ ꯍꯣꯔꯦꯟ ꯏꯄꯥꯝ ꯌꯧꯕꯗ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯅꯥꯔꯗ꯭ꯔꯥ ꯈꯪꯗꯦ ꯍꯩ ꯍꯣꯔꯦꯟꯅꯦ ꯅꯄꯥꯝ ꯍꯦꯛ ꯌꯧꯕꯒ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅꯣ ꯃꯗꯨ ꯒꯣꯔꯣꯡ ꯂꯣꯜꯂꯒ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯊꯧ ꯑꯗꯨꯒꯅꯦ ꯃꯁꯥꯁꯤꯡꯁꯦ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯇꯣꯛꯑꯒ ꯂꯨꯝꯅ ꯅꯕꯨꯡ ꯅꯨꯄꯥꯁꯤꯡꯗꯣ ꯀꯔꯤꯅꯣ ꯇꯧꯔꯒꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯅꯥꯗꯅꯕ ꯇꯧꯀꯣ ꯑꯁ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯕꯕꯨ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯅꯣꯡ ꯃꯔꯛꯁꯤꯗ ꯔꯤꯛꯁꯣ ꯊꯧꯗꯅ ꯂꯨꯄꯥ 10 ꯀꯨꯟꯗ ꯇꯥꯜꯂꯕꯗꯤꯗꯅ ꯂꯩꯔꯤꯃꯤ ꯃꯁꯤꯗꯩꯗ ꯅꯈꯣꯏ ꯅꯨꯄꯥ ꯍꯣꯏꯅ ꯌꯨ ꯊꯛꯇꯅ ꯇꯧꯗꯅ ꯂꯩ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯗ ꯅꯈꯣꯏ ꯂꯩꯔꯝꯗꯗꯤ ꯅꯨꯡꯉꯥꯏꯔꯅꯦꯕ ꯋꯥ ꯊꯣꯛꯑꯗꯣꯏꯅꯤꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯩꯀꯥꯏꯗꯨꯗ ꯋꯥ ꯊꯣꯛꯄ꯭रा ꯈꯪꯗ꯭ꯔꯦ ꯅꯣꯡꯁꯤꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯥꯕꯨ ꯍꯣꯔꯦꯟ ꯀꯗꯥꯏ ꯇꯨꯝꯒꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯂꯣꯏꯅ ꯃꯊꯛꯀ ꯌꯨꯗꯅ ꯀꯔꯤꯅꯣ ꯑꯁ ꯃꯑꯣꯡ ꯌꯥꯝ ꯇꯥꯗ꯭ꯔꯗꯥꯏꯅꯦ ꯑꯁ ꯇꯥꯗ ꯂꯣꯏꯔꯕꯅꯤꯗ ꯃꯤꯅ ꯂꯩꯅꯕ꯭ꯔꯥ ꯁꯥ ꯁꯟꯅ ꯂꯩꯅꯕ꯭ꯔꯥ ꯃꯤꯅ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ ꯁꯪꯒꯣꯜ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦꯗ ꯍꯩ ꯌꯧꯁꯜꯂꯛꯀꯗꯧꯔꯦꯁꯦ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯁꯜꯂꯦ ꯑꯉꯥꯡ ꯑꯃꯗꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯄꯨꯄꯨ ꯇꯨꯝꯗ꯭ꯔꯤꯌꯦ ꯄꯨꯄꯨ ꯂꯥꯛꯑꯣ ꯁꯦ ꯌꯧꯁꯜꯂꯦ ꯂꯥꯛꯑꯣ ꯁꯦ ꯀꯨꯝꯗꯔꯣ ꯃꯥꯙꯕꯤ ꯁꯤꯗꯒꯤꯗꯤ ꯅꯌꯨꯝꯐꯥꯎ ꯆꯪꯕꯗꯤ ꯅꯪ ꯀꯤꯔꯤꯕ꯭ꯔꯥ ꯌꯥꯔꯅꯤꯌꯦ ꯇꯥꯗ ꯐꯔꯦ ꯆꯪꯉꯣꯀꯣ ꯑꯗꯨꯗꯤ ꯆꯪꯉꯣꯀꯣ ꯍꯣꯏ ꯇꯥꯗ ꯏꯃꯥ ꯁꯤꯗꯤ ꯌꯥꯝꯅ ꯃꯝꯃꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯛꯑꯣ 이만해 lambi khangilo changsilо thokpani deko mayum panbani na pala yong awom da panan ai chalage oi madhavi oi madhavi ha hunai kino khungsinga sala thawni 인지래 신났더니 자, 저 동원마로 그다이자 그자 뭐 가름데 저도 미워야 되게 레이자
ꯃꯣꯏꯗꯗꯤ ꯂꯩꯔꯝꯃꯔꯣꯏ ꯌꯨꯝ ꯌꯥꯏꯁꯦ ꯇꯧꯏ ꯁꯤꯡ ꯉꯥꯛꯇ ꯉꯥꯏ ꯐꯃꯨꯡꯗ ꯃꯃꯥ ꯃꯆꯥ ꯇꯨꯝꯃꯒ ꯑꯩꯅ ꯃꯈꯥꯗ ꯊꯥꯔ ꯇꯨꯝꯕꯅꯤ ꯇꯨꯝꯐꯝꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯇꯧꯔꯤ ꯅꯣꯡ ꯅꯣꯏꯁꯨ ꯑꯣꯟꯊꯣꯛ ꯃꯄꯥꯗꯤ ꯆꯥꯗꯅ ꯆꯨꯈ꯭ꯔꯦ ꯁꯩꯇ ꯑꯣꯏꯕ ꯆꯥꯟꯃꯤꯔꯥꯏꯁꯤ ꯅꯥꯏꯔꯦ ꯌꯨꯝ ꯅꯣꯡ ꯌꯨꯔꯦ ꯈꯪꯉꯦ ꯈꯔꯁꯨ ꯌꯦꯡ ꯌꯥꯏꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯃꯔꯣꯝ ꯂꯩꯇꯕꯅꯦ ꯆꯥꯛ ꯐꯨꯡꯒꯂꯥꯏ ꯆꯨꯕꯁꯤꯡꯗꯨꯒ ꯅꯨꯄꯤ ꯀꯣꯛꯐꯥꯕꯤ ꯐꯅꯦꯛ ꯃꯅꯤꯡ ꯃꯃꯥꯡ ꯔꯥꯎꯟ ꯃꯥꯟꯅꯗꯕꯤ ꯆꯨꯔꯣꯏ ꯍꯩꯔꯣꯏ ꯅꯈꯣꯏ ꯂꯣꯏꯅ ꯍꯩꯊꯔꯣꯀꯣ ꯑꯩ ꯆꯨꯔꯣꯀꯣ ꯅꯣꯏ ꯉꯁꯤꯗꯤ ꯌꯨꯁꯨ ꯕꯦꯛ ꯑꯃꯇ ꯄꯥꯏꯒꯦꯅ ꯇꯧꯒꯗꯕ ꯆꯦ ꯃꯦꯝꯆꯥꯗꯨꯅ ꯌꯨꯗꯣ ꯉꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯦꯅ ꯍꯦꯛꯇ ꯄꯤꯔꯛꯇꯦ ꯕꯦꯛ ꯑꯃꯅꯤ ꯊꯛ ꯊꯛ ꯄꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯉꯥꯎꯔꯒ ꯁꯜꯂꯒ ꯁꯤ ꯐꯃꯨꯡ ꯃꯊꯛꯁꯤ ꯀꯥꯈꯠꯂꯒ ꯇꯨꯝ ꯌꯥꯕꯅꯤ ꯃꯃꯥ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯡꯁꯤꯁꯨ ꯂꯣꯏ ꯊꯨꯝꯖꯤꯜꯂꯛꯑꯦ ꯇꯧꯔꯤ 이해 ꯀꯔꯤꯅꯣꯁꯤꯅ ꯑꯣꯂꯤꯛꯅꯤꯅꯦ ꯇꯥꯎꯔꯦꯅꯦ ꯏꯁꯤꯡꯁꯤꯗ ꯂꯣꯏꯅ ꯁꯤꯗ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯁꯣꯏꯗꯅ ꯃꯄꯥꯝ ꯆꯠꯂꯝꯃꯅꯦꯕ ꯅꯪꯅ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯉꯥ ꯊꯣꯡꯕ ꯆꯥꯗꯅ ꯂꯩꯔꯕꯅꯤ ꯅꯕꯨꯡꯉꯣ ꯅꯄꯥꯎ ꯇꯧ ꯑꯩꯅ ꯃꯁꯤꯗꯩꯗ ꯈꯪꯗꯦꯀꯣ ꯅꯄꯥꯝꯗ ꯆꯠꯂ ꯀꯧꯔꯨꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁꯥꯇꯤꯟ ꯑꯃꯟꯕ ꯃꯅꯥ ꯇꯠꯄ ꯑꯃ ꯂꯩꯗꯥꯏ ꯃꯗꯨ ꯇꯨꯞꯄꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯍꯦꯛꯇ ꯀꯧꯔꯨꯒꯦ ꯏꯃꯥ 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 ꯀꯩꯗꯧꯔꯦ ꯄ꯭ꯔꯦꯝ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯦꯝ ꯏꯃꯥ ꯕꯣꯕꯣꯛꯈꯣꯏ ꯄꯨꯄꯨꯈꯣꯏ ꯃꯥꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯁꯨ ꯆꯨꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯦꯜꯍꯧꯔꯁꯤꯔꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯌꯨꯝꯗ ꯆꯦꯜꯍꯧꯔꯁꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯅꯠꯇꯅ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯔꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯉꯗꯤ ꯀꯩꯁꯨ ꯇꯧꯔꯣ ꯑꯗꯨꯝ ꯇꯨꯝꯃꯁꯤ ꯅꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯃꯥ ꯁꯣꯏꯗꯅ ꯇꯨꯝꯃꯝꯃꯅꯤ ꯃꯈꯥꯗꯨꯗꯤ ꯂꯣꯏꯅ ꯏꯁꯤꯡ ꯊꯨꯝꯃꯕꯅꯤ ꯁꯦ ꯑꯗꯨꯝ ꯇꯨꯝꯊꯣꯛꯁꯦ ꯏꯃꯥ ꯃꯤꯒꯤ ꯃꯌꯨꯝ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯇꯨꯝꯕ ꯌꯥꯗꯦꯌꯦ ꯍꯩ ꯇꯨꯝꯃꯁꯦ ꯁꯦ ꯅꯃꯤꯠ ꯎꯏꯁꯜꯂꯣ ꯅꯄꯥꯗꯣ ꯃꯪꯒꯣꯟꯁꯤꯗ ꯂꯩꯔꯝꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯁꯣꯠ ꯕ꯭ꯔꯦꯛꯁꯨ ꯂꯥꯎꯏ ꯁꯦ ꯑꯃꯨꯛꯇ ꯇꯨꯝꯃꯁꯦ ꯀꯧꯔꯛꯑꯁꯨꯅꯦ ꯇꯥꯁꯟꯅꯗꯅ ꯑꯝꯇ ꯂꯩꯅꯕ ꯁꯦ ꯇꯨꯝꯃꯁꯦ ꯍꯧꯒꯠꯅꯔꯣ ꯑꯉꯥꯡꯁꯥ ꯍꯧꯒꯠꯅꯔꯣ ꯍꯣꯏ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯅꯔꯣ ꯏꯁꯨ ꯄ꯭ꯔꯦꯝ ꯁꯣꯅꯤꯌꯥ ꯂꯥꯎꯅꯦ ꯁꯤꯗꯤ ꯀꯅꯥ ꯄꯥꯎ ꯑꯩꯅꯦ ꯄꯥꯎ ꯅꯪꯗꯤ ꯁꯤꯗꯗꯤ ꯀꯔꯤ ꯇꯧꯔꯤꯕ ꯉꯔꯥꯡ ꯑꯉꯥꯡꯈꯩꯒ ꯁꯨꯝ ꯂꯥꯛꯄꯗ ꯑꯩ ꯈꯤꯇꯪ ꯊꯦꯡꯍꯧꯔ ꯃꯥꯜꯂꯦ ꯁꯨꯝ ꯅꯣꯡꯒ ꯆꯨꯕꯗꯨꯗ ꯑꯗꯨꯝ ꯃꯥꯡꯒꯣꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯨꯡꯗꯥꯡꯗ ꯑꯉꯥꯡꯈꯩꯒ ꯂꯥꯛꯑꯦꯗꯤ ꯃꯥꯙꯕꯤꯅ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏꯗꯤ ꯙꯅꯟꯖꯣꯏꯒꯤ ꯔꯤꯛꯁꯣꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯥꯛꯑꯦ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯀꯔꯝꯍꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯁꯨꯃꯥꯏꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯣꯕ ꯑꯩ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯑꯒꯅꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯐꯨꯗꯦꯛꯇꯅ ꯅꯔꯨ ꯅꯌꯥꯡꯗꯨ ꯊꯨꯗꯦꯛꯇꯅꯅꯦ ꯋꯥꯔꯛ ꯋꯥꯇꯦꯝꯃꯦ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯥꯟꯕ ꯃꯥꯟꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯀꯣ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯨ ꯎꯔꯦꯗꯅ ꯁꯤꯗ ꯂꯩꯔꯤꯕ ꯄꯥꯝꯕꯣꯝ ꯆꯥꯎꯔꯕꯁꯤꯡꯁꯨ ꯎꯔꯕ꯭ꯔꯣ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇ ꯏꯕꯥꯏꯗꯨ ꯊꯨꯗꯦꯛꯎꯒꯦ ꯐꯨꯔꯨꯒꯦꯅ ꯅꯪ ꯑꯩꯅ ꯐꯥꯗꯅ ꯊꯝꯃꯤꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯊꯕꯛ ꯁꯨꯒꯦꯒꯤꯗꯤ ꯂꯩꯇꯗꯅ ꯊꯕꯛ ꯁꯨꯗꯕ ꯃꯤꯅꯕꯨ ꯍꯧꯖꯤꯛ ꯀꯅꯥ ꯅꯨꯡꯉꯥꯏꯒꯦ ꯊꯕꯛ ꯁꯨꯗꯕ ꯁꯨꯅꯤꯡꯗꯕ ꯃꯈꯣꯏꯇꯅ ꯋꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯏꯃꯨꯡ ꯑꯗꯨꯅ ꯂꯩꯈꯥ ꯊꯥꯅꯕꯩ ꯋꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯨ ꯅꯣꯝꯃꯒ ꯆꯥꯕꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯌꯥꯏꯅ ꯅꯪꯅ ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯆꯥ 2-3 ꯄꯣꯛꯁꯜꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯅꯨꯄꯤ ꯑꯁꯤ ꯊꯝꯃꯒ ꯁꯤꯀꯤ ꯑꯝꯇ ꯄꯤꯗꯅ ꯑꯍꯥꯎꯕ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯗꯅ ꯅꯪꯅꯦ
ꯅꯪ ꯐꯔꯣꯏꯗꯧꯔꯤꯌꯦ ꯅꯪ ꯐꯠꯇꯗꯅ ꯍꯌꯦꯡ ꯅꯆꯥꯅ ꯁꯨꯁꯤꯡꯁꯦ ꯑꯝꯇ ꯐꯔꯣꯏꯗꯧꯔꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯐꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯄꯥꯎ ꯋꯥꯔꯧ ꯌꯥꯗꯦ ꯄꯥꯎ ꯁꯨꯝ ꯑꯩꯁꯨ ꯗꯥꯎ ꯑꯃ ꯁꯨꯝ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯌꯥꯝ ꯐꯒꯠꯂꯅꯤ ꯑꯩ ꯂꯣꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯤ ꯂꯣꯟꯁꯤ ꯍꯦꯛ ꯐꯪꯕꯒ ꯁꯤꯗꯒꯤꯗꯤ ꯌꯨꯝ ꯀꯩꯒ ꯂꯣꯏꯅ ꯐꯖꯅ ꯁꯥꯔꯗꯧꯅꯤꯗ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯗꯨꯀꯥꯟꯒ ꯆꯥꯎꯊꯣꯛꯑꯒ ꯐꯝꯃꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯗꯧꯅꯤ ꯄꯥꯎꯈꯣꯏꯒꯤꯁꯤꯗꯤ ꯂꯣꯏ ꯃꯥꯏ ꯆꯣꯞꯇꯅꯕ ꯄꯨꯝꯅꯃꯛ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯔꯗꯧꯅꯤꯗ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯗꯨꯝ ꯃꯣꯏ ꯑꯐꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯁꯠ ꯇꯝꯍꯜꯂꯒ ꯃꯤ ꯑꯣꯏꯅꯕ ꯑꯗꯨꯝ ꯁꯠ ꯊꯥꯗꯣꯛꯈ꯭ꯔꯂꯣꯏꯗ ꯄꯥꯎ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕꯒꯤ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯃꯆꯥ ꯁꯨꯝ ꯄꯥꯎ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯕꯨ ꯂꯣꯟ ꯐꯪꯉꯒ ꯄꯩꯁꯥ ꯁꯤꯡꯒꯦ ꯍꯥꯏꯕꯒꯨꯝꯕ ꯃꯗꯨꯕꯨ ꯋꯥꯔꯧ ꯃꯗꯨꯕꯨ ꯋꯥꯔꯧ ꯃꯔꯨꯞ ꯐꯪꯉꯒ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯍꯥꯏꯅꯤ ꯃꯗꯨ ꯅꯠꯇꯦ ꯂꯣꯟ ꯐꯪꯉꯒ ꯄꯩꯁꯥ ꯁꯤꯡꯒꯦ ꯅꯪꯒꯤ ꯃꯁꯛꯇ ꯅꯉꯣꯟꯗ ꯀꯅꯥꯅ ꯂꯣꯟ ꯄꯤꯗꯣꯔꯤꯕ ꯀꯔꯤꯅ ꯍꯩꯗꯅ ꯅꯪꯅ ꯀꯔꯤ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥ ꯀꯔꯤ ꯂꯣꯟ ꯇꯥꯟꯗꯣꯔꯤꯒꯤꯅꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯗꯤ ꯑꯆꯧ ꯑꯁꯥꯡꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯗ꯭ꯔꯕ ꯃꯔꯝ ꯆꯥꯗꯗꯤ ꯆꯦ ꯆꯥꯡ ꯁꯨꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯂꯣꯟ ꯄꯤꯒꯗꯧꯔꯤꯕꯅꯣꯅꯦ ꯍꯩ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯁꯥꯎꯔꯣꯛꯂꯕꯗꯤꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯕ ꯌꯥꯗꯅꯕ ꯅꯈ꯭ꯋꯥꯡꯗꯨ ꯊꯨꯗꯦꯛꯑꯒ ꯊꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯥꯡꯍꯟꯅꯤꯡꯗꯦ ꯅꯈꯣꯏ ꯁꯥꯒꯩ ꯌꯥꯝ ꯆꯥꯎꯋꯦꯗꯥꯏꯅꯦ ꯁꯥꯒꯩ ꯆꯥꯎꯋꯦꯗꯥꯏꯅꯦ ꯅꯈꯣꯏ ꯁꯥꯒꯩꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯇꯨꯝꯃꯒ ꯁꯨm ꯂꯩꯕ ꯖꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯈꯜꯂꯤꯕ ꯇꯨꯝꯗꯅ ꯈꯪꯖꯤꯟꯅꯗꯗꯅ ꯂꯩꯅ ꯈꯜꯂꯤꯕ꯭ꯔꯣ ꯇꯨꯝꯃꯒꯅꯦ ꯈꯪꯁꯤꯟꯅꯗꯗꯅ ꯂꯩꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯖꯤꯕꯗꯨ ꯅꯠꯇꯦ ꯄꯥꯕꯨꯡ ꯆꯤꯆꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯤꯕꯅꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯊꯣꯛꯇꯕ ꯅꯊꯨꯟꯗꯨ ꯀꯣꯡ ꯂꯥꯎꯔꯕ ꯁꯤꯀꯤ ꯑꯃꯠꯇ ꯅꯞꯇ꯭ꯔꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯑꯔꯦꯝꯕ ꯃꯤꯒꯤ ꯌꯨ ꯈꯔ ꯊꯛꯑꯒ ꯂꯩꯔꯤꯕ ꯅꯪꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨꯗꯤ ꯎꯕꯗ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯃꯄꯥ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯥꯎ ꯑꯩꯅ ꯄꯣꯛꯆꯕꯅꯤꯅ ꯑꯩ ꯂꯥꯛꯄꯗ ꯍꯔꯥꯎꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄꯗ ꯍꯔꯥꯎꯕꯗꯤ ꯍꯔꯥꯎꯔꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯅꯪꯅꯅꯦ ꯑꯉꯥꯡꯗ ꯐꯨꯕ ꯆꯩꯕ ꯃꯃꯥꯏ ꯃꯃꯤꯠꯇ ꯅꯪꯅ ꯅꯈꯣꯡꯅ ꯀꯥꯎꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯄꯥꯎ ꯌꯥꯝꯅ ꯇꯥꯏ ꯃꯗꯨ ꯇꯧꯒꯅꯨ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯅꯈꯣꯡꯅ ꯀꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯉꯥꯛꯄ ꯌꯥꯎꯔꯕ ꯆꯞ ꯆꯥꯅ ꯅꯪꯒꯤ ꯅꯃꯥꯏꯗꯨꯗ ꯂꯥꯛꯑꯒꯅꯦ ꯅꯃꯥꯏꯗꯨꯗ ꯀꯥꯎꯒꯗꯧꯔꯤꯕꯅꯤ ꯀꯗꯥꯏꯗꯩꯅꯣꯗ ꯄꯣ ꯃꯥꯏꯗꯨꯕꯨ ꯀꯅꯥꯅ ꯀꯥꯎꯅꯒꯦ ꯁꯨꯝ ꯁꯥꯎꯅ ꯈꯣꯠꯅꯕꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯣꯏꯅꯕꯣꯏ ꯀꯔꯤꯕꯣꯏ ꯁꯨꯝ ꯇꯧꯕꯅꯤꯗ ꯄꯥꯎ ꯀꯌꯥꯗ ꯃꯆꯣꯛ ꯄꯥꯛ ꯅꯥꯏꯗ꯭ꯔꯤꯅꯣꯅꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯃꯥꯙꯕꯤ ꯇꯥꯕ꯭ꯔꯥ ꯃꯥꯙꯕꯤ ꯄꯥꯎ ꯀꯩꯁꯨ ꯑꯣꯏꯔꯣꯏꯀꯣ ꯁꯤꯗꯩꯗ ꯅꯪꯅ ꯂꯩꯔꯒ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯧꯕꯅꯦ ꯍꯥꯏꯗꯅ ꯍꯟꯅ ꯂꯥꯛꯄꯁꯤꯅ ꯑꯩꯅꯅꯦ ꯊꯃꯣꯏꯁꯤꯗ ꯄꯨꯕ ꯉꯝꯃꯣꯏ ꯑꯩ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯅꯕꯨꯡ ꯅꯨꯄꯥ ꯂꯩꯁꯤꯡꯁꯦ ꯍꯧꯒꯠꯂꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯁꯨ ꯊꯤꯜꯂꯛꯀꯦ ꯅꯪꯒꯅꯦ ꯃꯥꯒꯅ ꯆꯠꯈ꯭ꯔꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯂꯥꯛꯀꯦꯔꯥ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯔꯤꯅꯣ ꯃꯥꯙꯕꯤ ꯑꯁ ꯄꯥꯕꯨꯡꯅ ꯊꯤꯅ ꯉꯥꯡꯉꯦꯍꯦ ꯀꯩꯅꯣ ꯌꯨꯝꯗꯣ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯍꯧꯔꯦ ꯑꯩ ꯏꯊꯟꯗ ꯀꯃꯥꯏꯅ ꯂꯧ ꯆꯠꯁꯤ ꯐꯖꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯍꯧꯔꯒ ꯄꯥꯜꯂꯨꯔꯁꯤ ꯂꯥꯎꯒꯗꯧꯔꯒꯦ ꯂꯧ ꯆꯠꯁꯤ ꯑꯁ ꯑꯩ ꯌꯨꯝꯗꯒ ꯑꯃꯇ ꯆꯠꯂꯔꯣꯏꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ ꯀꯩꯅꯣ ꯃꯥꯙꯕꯤ ꯑꯁ ꯃꯥꯙꯕꯤ ꯑꯁ ꯀꯧꯔꯛꯀꯅꯨꯗ ꯅꯪꯒꯤ ꯃꯗꯨ ꯈꯨꯀꯧꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯁ ꯀꯃꯥꯏꯅ ꯀꯧ ꯍꯥꯏꯅꯣ ꯑꯃꯨꯛ ꯏꯀꯣ ꯍꯥꯞꯄ ꯀꯧ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯦ ꯁꯨꯝ ꯁꯥꯎꯅꯔꯒ ꯄꯉꯥꯡ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯝꯕꯤꯗ ꯆꯠꯄꯗꯤ ꯅꯪ ꯐꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯨꯡꯁꯤꯅꯔꯛꯏꯅꯤ ꯑꯣꯏꯅꯔꯛꯏꯅꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯆꯥꯅꯤꯁꯦ ꯁꯦ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯁꯦ ꯑꯩ ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅꯅꯦ ꯑꯃꯠꯇ ꯌꯨ ꯉꯥꯎꯗꯅ ꯈꯣꯠꯇꯅ ꯑꯩ ꯇꯧꯖꯔꯣ ꯄꯥꯕꯨꯡꯅ ꯌꯥꯝ ꯊꯤ ꯉꯥꯡꯉꯦꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯤꯗꯒꯤ ꯂꯥꯛꯑꯣꯕ ꯆꯠꯁꯤ ꯂꯥꯛꯑꯣꯕ
ꯑꯁ ꯅꯍꯥꯃꯨꯛꯁꯨ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ ꯅꯠꯇ꯭ꯔꯣ ꯃꯇꯨꯡ ꯇꯧꯖꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯑꯁ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯦ ꯆꯐꯨꯒ ꯎꯌꯥꯟꯒ ꯅꯣꯡ ꯐꯥꯗꯣꯛ ꯀꯛ ꯊꯦꯡꯉꯦ ꯑꯗꯨꯅꯤ ꯈꯔ ꯉꯥꯏꯍꯥꯛ ꯉꯥꯡꯅꯕꯅꯤ ꯑꯩꯅ ꯉꯥꯡꯉꯁꯨ ꯈꯔ ꯇꯥꯁꯟꯅꯗ ꯑꯗꯩ ꯅꯪꯅ ꯉꯥꯡꯉꯁꯨ ꯑꯩꯅ ꯈꯔ ꯇꯥꯁꯟꯅꯗ ꯄꯪꯂꯩ ꯂꯩꯔꯒ ꯑꯗꯨꯝ ꯑꯁ ꯀꯔꯤꯅꯣ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯠꯁꯤꯜꯂꯛꯑꯣ ꯃꯤ ꯂꯥꯛꯑꯣꯕ ꯑꯁ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯁꯦ ꯄ꯭ꯔꯦꯝ ꯂꯥꯛꯑꯣ ꯕꯕꯥ ꯄꯪꯒꯦ ꯂꯥꯛꯑꯣꯁꯦ ꯕꯕꯥ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯔꯣ ꯍꯣꯏ ꯌꯨꯝꯗ ꯆꯠꯂꯗꯧꯅꯤ ꯂꯥꯛꯑꯣꯅꯦ ꯅꯆꯥꯅꯨꯄꯤꯗꯨ ꯁꯣꯅꯤꯌꯥꯗꯨ ꯀꯧꯔꯣ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣꯅꯦ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯣꯏꯅꯃꯛ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯩꯗꯣꯛꯑꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯑꯩꯕꯨꯅ ꯄꯨꯔꯒ ꯇꯥꯟꯊꯣꯔꯛꯑꯒ ꯑꯩꯅ ꯌꯦꯅꯈꯥꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯅꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯅꯪ ꯅꯍꯥꯟꯋꯥꯏ ꯏꯔꯥꯕꯣꯠꯀ ꯀꯣꯏꯅꯔꯝꯃꯤ ꯏꯔꯥꯕꯣꯠꯇ ꯂꯩꯔꯝꯃꯗꯤ ꯅꯪ ꯁꯤ ꯊꯣꯛꯀꯗ꯭ꯔꯥꯅ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯧꯔꯛꯑꯅꯨ ꯌꯥꯔꯦ ꯏꯔꯥꯕꯣꯠꯅ ꯏꯔꯥꯕꯣꯠ ꯑꯩꯅ ꯃꯥꯒꯤ ꯂꯛꯀꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯂꯛꯇꯨ ꯆꯥꯍꯧꯗꯕꯒꯤ ꯇꯧꯔꯤ ꯅꯠꯇ꯭ꯔꯕ ꯁꯦ ꯍꯦꯛ ꯂꯣꯟ ꯐꯪꯕꯒꯅꯦ ꯇꯛ ꯁꯅꯥꯒꯩꯗꯣ ꯃꯇꯨꯝ ꯂꯥꯎ ꯆꯠꯁꯤ ꯁꯦ ꯂꯣꯟꯒꯤ ꯋꯥ ꯈꯟꯅꯔꯁꯤ ꯂꯥꯎ ꯇꯥ ꯁꯥꯃꯨ ꯂꯥꯛꯑꯅꯤ ꯂꯥꯎꯁꯦ ꯂꯣꯟꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯂꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯁꯨꯝꯅ ꯅꯄꯥꯒ ꯑꯩꯒ ꯂꯦꯜꯂꯛꯈꯤꯕ ꯄꯨꯟꯁꯤꯁꯦ ꯏꯄꯥꯝꯗ ꯑꯃꯨꯛ ꯆꯠ ꯃꯥꯅ ꯑꯃꯨꯛ ꯀꯧꯕ ꯂꯥꯛ ꯏꯄꯥꯝꯗ ꯑꯃꯨꯛ ꯆꯠ ꯅꯣꯡ ꯈꯔ ꯌꯨ ꯆꯔꯥ ꯈꯔ ꯍꯦꯟ ꯑꯍꯤꯡꯅ ꯃꯥꯒꯈꯔ ꯐꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯃꯥꯅ ꯑꯩꯕꯨ ꯈꯔ ꯊꯥꯖ ꯅꯍꯥ ꯑꯃꯇꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯕꯨ ꯃꯥꯅ ꯊꯥꯖꯔꯤꯕ ꯑꯩꯕꯨ ꯃꯥꯅ ꯀꯩꯅꯥ ꯀꯜꯂꯤꯕ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯂꯝꯕꯤꯗ ꯀꯧꯅꯗꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝ ꯊꯣꯛꯅ ꯋꯥꯅ ꯂꯦꯜꯂꯛꯈ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯏꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯏꯃꯥ ꯇꯣꯛꯑꯁꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗ ꯇꯧꯔꯤꯕꯁꯦ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯂꯕꯗꯤ ꯑꯩꯒ ꯏꯃꯥꯒ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯄꯨꯂꯤꯁꯇ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯧꯅ ꯑꯣꯠꯀꯗꯧꯔꯤꯕ ꯏꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯑꯣꯠꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯗꯥꯗꯤꯕꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯊꯛꯇ ꯑꯣꯠꯂꯤꯕꯁꯤꯅꯤꯅꯦ ꯏꯃꯥ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯏꯃꯥ ꯏꯆꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯑꯩ ꯊꯕꯛ ꯑꯃꯈꯛ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒꯤ ꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯂꯣꯏꯔꯒ ꯑꯩꯁꯨ ꯊꯕꯛꯁꯤ ꯆꯠꯀꯗꯕꯅꯤ ꯏꯆꯦ ꯏꯆꯦꯗꯤ ꯋꯥꯗꯨ ꯇꯥꯔꯝꯃꯔꯣꯏ ꯏꯃꯥꯗꯤ ꯋꯥꯁꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯃꯇꯝ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯏꯆꯦ ꯑꯗꯨꯗꯤ ꯏꯕꯥꯏꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯅ ꯍꯥꯏꯕꯗꯨꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯛꯆꯅꯤꯗ ꯀꯩꯁꯨ ꯋꯥꯔꯨꯗꯦꯁꯤ ꯀꯔꯤꯃꯠꯇ ꯋꯥꯗꯕ ꯅꯠꯇꯦ ꯊꯥꯗꯣꯔꯛꯂꯒ ꯑꯩꯅ ꯇꯥꯛꯁꯟꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ꯭ꯔꯥ ꯈꯪꯗꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗꯤꯁꯦ ꯃꯥꯅꯕꯨ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯂꯧꯔꯒ ꯄꯥꯕꯨꯡꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯣꯏꯗ ꯄꯨꯂꯤꯁꯅ ꯍꯦꯛꯇ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯃ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯗꯣꯏꯅꯤꯗ ꯄꯨꯂꯤꯁꯇꯣ ꯅꯚꯥꯏ ꯊꯤꯜꯂꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯄꯨꯂꯤꯁ ꯂꯩꯁꯤ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯍꯪꯈꯤꯁꯤꯀꯣ ꯀꯨꯝꯗꯔꯣ ꯌꯨꯝꯁꯦ ꯀꯣꯏꯁꯜꯂꯣ ꯂꯣꯏꯅꯃꯛ ꯀꯣꯏꯁꯜꯂꯨꯁꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯒ ꯆꯦꯟꯈꯤꯅꯤ ꯂꯣꯏꯅ ꯆꯦꯛꯁꯜꯂ ꯐꯅꯤꯁꯔ ꯔꯥꯍꯨꯜ ꯁꯣꯝ ꯅꯥꯀꯟ ꯐꯅꯤꯁꯔ ꯁꯟꯇꯣꯁ ꯁꯔ ꯕꯤꯃꯣ ꯁꯔ ꯒꯥꯃꯩ ꯊꯣꯡ ꯊꯤꯜꯂꯣ ꯐꯅꯤꯁꯔ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯂꯥꯛꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯃꯄꯥꯟꯗ ꯑꯃꯇ ꯊꯣꯛꯄꯤꯌꯣ ꯁꯔ ꯀꯔꯤ ꯁꯣꯅꯤꯌꯥꯁꯨ ꯂꯩꯔꯝꯃꯤ ꯁꯔ ꯃꯥꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕꯇ ꯆꯦꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯅꯅꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯁꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯍꯥꯠꯂꯤꯕꯁꯤ
adong ipure bahali basi kana sunati khwai digi nakpa miyo eman khwai digi nakpa haibati kana lekai gi mi yum thang na ba mi ai khoi wa mu ta ta bi ko haibi sir kana na gi pure ba hat bana kari maram gi da hat bana aduka magi aning ba pam ba kari no haibi kana na makte ai gi pure ba hat bana haibi misa ka du kana haibi tema ma de wahang adugi pakum di tema na dum phang biramani khalida kari no hari sibo aina ba to koram na khanga dori lupa lising kun da leiba no mai aduga adongi imak nupa devan bu adongi chanu pi de ot pagi da ma case asi da mangon da thangjalaga leithok na na bagi da ma khona ba thema kari su kanar iwa phatta ba si ba ngai ba icha phatta ba si ba ngai ba haibu thema di unthok no wa na ngai ram di bazan kari no habili du inspector kari no maning mabang samna da kari no habili sibo ai gi puroi bahat pa bu kana nangi na puroi bahat pa nangi mang da lep ba nangi na chanu pa prem sir ai di kari ai phajalo no pa si chen kini mako mako punjalo sir ai di kari ai nei pa bo kari gi da mo hat ka dor to me leo mado nang na sagi na sindige ko da ai gi da ai khoi ni investigation to da mon na khang lekai gi mi sing wa hang ba da gi khang madudi na khoi gi imung da thok li ba thodo wa thok sing ase nukti gi na khoi di da ma khana chaina ba phuna chaina ba launa ba mapa ga macha ga phuna ba nupi ga mapuroi ba ga phuna ba madu khakta na ngai hak tang ahing da tungge haina toru ba da na khoi khana rak pa da gi lekai khun si da lebe yum thang na ba sing adi yum honga ga mapam ma se ingkhon yol ga to phom da ingkhon leibe yaw ro ba ni ne lekai si mi sing da khoi loin khang na khoi ahung gi mari ama ta phati na ki nupa na su na ha ku ching aduga na cha nupa na su mapa ba nu siti mapa na su macha nupa nu siti macha nupa to masi atop nupa ma gi i ni haiduna lei khidraba adong ipure ba bihari na khan ki bagi wari lekai da wari sarma sule lekai gi miyam punomak ta hangna matung da khangi madudi thaudo adugi nongmai na kap khra matung ikan kanadana adong gi icha nupa na mafam aduda gari macha da thaujilaki nongmai na kap laga mafam adugi thaudo khiba gari aduga chap manana minute khara leraga gari adu thaujalakpudu kairo lekai gi mina chingaki aduga adong icha nupa na location oikiba mafam haibadi nongmai na kap liba pungpham aduga postmortem da phangliba sibagi pungpham aduga pung kari su khenatri haibadi adong icha nupa mafam masida lumduna adumak lei aduga mahaka location puno oimina kibdi mahaki mamana bakira aduga maral siriba sonia gi mapure ba devandi numit aduda mafam masida location oiti mahakti mahaki yumdagi khara chatholaga leiba mafam amada location oiduna adumak leki mahakti mafam asida fawba lakiti adubu santos sir gari digi no pada potaro pani sir lo kumdoro sir kumdoro hey kumdoro ne sir yare santos hey ayo nangi naming du gari sir kiran nang di kamaina prem ai police na parin aduga makogi lokap ta ibo phuba ya ba phuraga wang pang madagi aina loina haidok yare kiran oi nang hayo nasama ki apok na pa hat pangamba hayo kari gi dong ta nang ya apok pa hale kana gi plan gi hale nang gi na sin gi ta ga mane aibu pokpirakhiba ई matumdagi chaunu bi yolakhiba ai iparu aina no maina kabla hat panesa aina hat pan nuwai pham khangki lai pham khangki de chapam khangki de takpam khangki mi mama mapa na macha sing chauna na mai masing tamna na kadai de kari soi ki kada ke ai tuna ai pa na matam punamakti yo thak tu nei mung asida kanglak padagi angang ngori nge de ima amuk khaina amuk khanjana amuk khaina amuk khanjana mikap tholok pa ima gi mapam da muk tamlam gani mikap tholok pa amadana amuk amagi yum da muk tamlam gani
ꯆꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯇꯣꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇꯒꯤ ꯅꯤꯁꯥ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯇꯣꯛꯈꯤꯗꯨꯅ ꯑꯩꯕꯨ ꯑꯇꯣꯞꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗ ꯃꯔꯥꯜ ꯁꯤꯗꯨꯅ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯃꯍꯥꯛꯃꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯗꯨꯕꯨ ꯊꯕꯛ ꯑꯃ ꯆꯠꯅꯅꯕꯒꯤꯗꯃꯛ ꯀꯤꯔꯟꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯂꯨꯄꯥ 10,000 ꯑꯦꯗꯚꯥꯟꯁ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤ ꯑꯦꯗꯚꯥꯟꯁꯇꯨꯅ ꯅꯣꯡꯃꯩ ꯑꯗꯣ ꯑꯃꯨꯛꯈꯛꯇ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯗ ꯐꯨꯕꯗꯒꯤ ꯏꯃꯥꯗ ꯕꯗꯅꯥꯝ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯃꯛꯅ ꯑꯩꯅ ꯍꯟꯖꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯩꯅ ꯍꯥꯠꯈꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯩꯅ ꯍꯥꯠꯈꯤ ꯇꯣꯛꯂꯣ ꯌꯥꯔꯦ ꯏꯟꯁꯄꯦꯛꯇꯔ ꯄꯨꯝꯅꯃꯛ ꯃꯃꯥꯒꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ ꯏꯆꯥꯅ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 10,000 ꯄꯨꯔꯛꯄꯗꯨꯅ ꯏꯃꯥ ꯏꯆꯥ ꯇꯥꯟꯅꯔꯒ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯑꯃꯔꯣꯝꯗ ꯏꯄꯨꯔꯣꯏꯕ ꯍꯥꯠꯂꯒ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯕꯨ ꯑꯣꯠꯂꯤꯕ ꯏꯃꯥ ꯅꯨꯄꯥꯕꯨ ꯀꯦꯁ ꯑꯁꯤꯗ ꯃꯔꯥꯜ ꯊꯪꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯈꯟꯈꯤ ꯏꯆꯥꯅꯨꯄꯤꯁꯨ ꯋꯥꯗꯨꯅ ꯂꯩꯈꯤ ꯑꯩꯁꯨ ꯋꯥꯗꯨꯅꯇ ꯂꯩꯈꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯌꯨꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯆꯤꯟꯖꯥꯛ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯤꯁꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯂꯩꯀꯥꯏꯗ ꯍꯨꯏ ꯈꯣꯡꯕꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯗ ꯃꯤ ꯈꯠꯅꯕꯗꯒꯤꯅ ꯃꯤ ꯁꯤꯕ ꯌꯥꯕ ꯀꯌꯥ ꯐꯥꯎꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀ꯭ꯔꯥꯏꯝ ꯉꯥꯛꯇ ꯇꯧꯅꯅꯕꯗ ꯍꯣꯠꯅꯕ इमुंग मनुंग अखोइद खक्त चैना पीब नतन मालेम असिदा लेरिबा मिपुंग खुदिमक चैना त पीदुना लेरब मपोक असिगी फररोइदब पोथाब फंद्रब वाकल असिबु पोथाननब थमोइ इंगननबगिदब इचानुपाद इनसेल्लोर ममा अइने फत्रिबदि ममा अइना मतिक चादबदगी इचाबु मपा हात्पगी मरालद इबुंगो इंस्पेक्टर अइबु फाबियु इपुरोइबा अइना हात अइना मरम ओइदुना इपुरोइबाबु ताइबंग थादोक्तुना चक्किबन अइंगोंद चैनाक पिबियु अइंगोंद पुनमक पिबियु ने इबुंगो तेमा अदोम नदोंगी चानुपादा पुनिंग फाथदुना महांना थबक सुब चटके हाइबदुदा थबक सुब चलहलमबदी असिगुम थौदो से थोलैदब अदोंगी पुरोइबना फतबदुदी करी उपाय महाक सेंटर द थमदुना हेना काउंसलिंग तौरकांदा महाकी पुंसी कलपदी अदुबु मखोइगुमसे सेंटर द लैसे हाइबदी यादब इतेमना अवाब खांगलकिबा इचा सिंगु साउनबदी योलोपंगमलगा अदोंगी पंथुंग खचिक तंगायरब मतम खरा असिदा अदोंगी पुरोइबबु हान एनबगीदमा अदोंगी इचानुपादा अदोमना पीखिबा मदुगी थौदांग अदुदी तेमा यामना ला तेमा गाड़ी द काकसी थारो सर अदुगा गमाई सर प्रेम अमदी किरण सो फनी सर सोनिया अदोंगी इमाना थांखिबो खोंथांग असे नंगदी थांगे हैना खनगन नंगी नपुरोइबा महाक अइखोइना काउंसलिंग तौर मतुंगदा महाक रिहेबिलिटेशन सेंटर अमदा थामली मसीदगी महाक हलक्ला मतुंगदा मी अमा ओइब्रा हाइबदो मदुगी नंग नाहाकी इमाना थांगलिबो खोंथांग नाहाकी नोपाना थांगलिबो खोंथांग नपुरोइबा फत्रे युंगावी हाइदुना महाकु फुबो चैबा हातपा तुपना मदुगी सोल्यूशन पुरकदबा नाथि मदुनि हेना अदोंगी इमाना तारिबा मदि अदोंगी उपानुपाना तारिबा दशा से ताग अखोइ चननबा तौखि सर सर अइगी माबु सर वारोबा यादे सोनिया मसिदी आइने चैराक पिजरकदबा गमै ससिलो फनी सर मसिगी केस रे सर नोंसु नुवाइते कापसु कपनिंगी क्रीनो खांगदे सर पापा सिना फलक्त्रदि मसाना सुमाइना हानरदि सर कमाइ तौने सर गमै हातपदि यादेनि माले मसिदै खुइबु अवाब नुवाइबा खंगललिबा इमा इपाबु अइखोइना मतिक चादे फत्रे हाइदुना मखोइबु हालबदि कमदौगन अदुरबदि मसासिंगना फलक्तबा मतमना ममा मपाना मसासिंग अदुबु पोप पोप थादुन हालबदि करी ओइगनि
ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯁꯔ ꯑꯁ ꯈꯪꯗꯦꯗ ꯈꯟꯕꯨ ꯈꯜꯂꯨꯔꯗꯤ ꯑꯁ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤꯀꯣ ꯃꯆꯥꯅ ꯃꯄꯥꯗ ꯅꯣꯡꯃꯩꯅ ꯀꯥꯕꯁꯤꯁꯨ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯒꯥꯔꯤ ꯊꯧ ꯐꯅꯤ ꯁꯔ Lakle lakle Inspector Tayay 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 Lakle lakle Hanana thagacharing asagi Inspector Tayay. ꯁꯤꯖꯤꯟꯅꯕꯤꯌꯨ